Zest like Zest na hojikta hello mayam ain tawri somda live se tatlure minute 10 muk leiraga ne hojikta mo aina hawrei ne live se tatlure network yadadana ado hojik amukta hawrapda ngairi just pung kya bo thasige live aina aina poll ama thammise pung baro bo thase haiba 13 makhai bu thase haiba mi amam khatang tholei ren mayam sanga kanda yengasi mayamna karambana yamge do aduga ai hairage masingdo hojik fawge mi ani khatani namse laise barobo thase haibse mi ani sujangre ko live thada ngai bu hai kyan tadre live thabada ngai ri haiba o tharure ngasai pung 10 dai thabane aduga network se yadadana network nungai tabagi jio sim moibagi ko yadadana amo aina ngangbudo myam tadre matat matat tawre no kakthalaga mo hojik mo horokpata ngai ri mi ahum ta phare hojik ti hobada ngai ri ai tare mayam atai su la akanda ko mayamna atai na comment poll na namsalakpado yengase pung kya bau thasige na haibse hojik fawge oni mi ahum sidaida baro bau thase haiba mi ani thole mathang mathang laksanjarani ko mayam so tatlubaduda thara roidra ni khandana thokiba mayam yoramani คอมเมนต์หลังจากคอมเมนต์ตกสโลคอมเมนต์เนี่ยเราตัดรูปไปตะกี้แมมเลยมากเลยสวยลงมากเลยเพราะ OnePlus Nord 5की ग्रीन लाइन इशू दी तुम लेगा ड्राई ग्रीन लाइन इशू जे लई रोई हाई तारे के नो फ्री स्टाइल फोन की दिमाग तो लेगा तब ना तेरे दी दाव याद रखा को मैन्युफैक्चरिंग डिफेक्ट लेगा ना ट्रांसफर अपडेट को मत हो तो बग से आओ खरा ꯀꯩꯅꯣꯗ ꯑꯃꯅꯤꯗ ꯇꯧꯕꯩ ꯋꯥꯅꯤ ꯂꯣꯏꯅꯃꯛ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯋꯥꯟ ꯄ꯭ꯂꯁ ꯈꯛꯇ ꯅꯠꯇꯦ ꯁꯦꯝꯁꯪꯁꯨ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏ ꯏꯚꯟ ꯑꯥꯏꯐꯣꯟ ꯐꯥꯎ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯊꯛꯑ ꯈꯥꯡꯉꯦ
iQOO 20K ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯑꯝꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ iQOO Neo 10 Neo 10 ꯗꯨ ꯂꯨꯄꯥ 30,000 ꯃꯌꯥꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ iQOO Neo 10 ꯊꯣꯡꯉꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯂꯥꯗ ꯈꯔꯒ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨ ꯈꯤꯇꯪ ꯉꯁꯥꯏ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯆꯥꯕ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯈꯔ ꯇꯦꯡꯀꯣꯠꯇ ꯈꯤꯇꯪ ꯀꯣꯠꯂꯒ ꯆꯥꯕꯗꯨ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗꯤ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯣꯏꯅ ꯄꯨꯂꯞ ꯆꯥꯔꯅꯤ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗꯗꯤ iQOOꯗꯣ ꯍꯦꯔꯣꯄꯟ ꯂꯩꯇꯦ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯂꯩꯇꯦ ꯂꯨꯄꯥ 10,000ꯒꯤ ꯃꯅꯨꯡꯗ ꯑꯐꯕ ꯐꯣꯟ 4-5 ꯈꯟꯒꯠꯄꯗ ꯃꯥ ꯑꯩ ꯋꯥꯈꯜꯗ ꯃꯥꯁꯦ ꯌꯥꯎꯗꯦ iQOO ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯃꯤ 4 ꯈꯛꯇꯅꯤꯀꯣ 4 ꯁꯤꯗꯩꯁꯤꯗ 2 ꯑꯃꯅ 12:30ꯗ ꯇꯣꯁꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕ ꯑꯃ 2 ꯑꯃꯅ ꯄꯨꯡ 12 ꯐꯥꯎ ꯇꯧꯁꯦꯅ ꯍꯥꯏꯔꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝꯅ ꯀꯔꯝꯕꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯔꯤꯌꯦꯜꯃꯤ P4ꯗꯤ ꯀꯝꯗꯧꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯔꯤꯌꯦꯜꯃꯤ P4 ꯂꯩꯕꯕꯨꯗꯤ ꯑꯩ ꯋꯥꯈꯜꯗ P3 Proꯗꯣ ꯂꯩꯕꯅ ꯍꯦꯟꯅ ꯐꯅꯤ ꯍꯥꯏꯇꯥꯔꯦ ꯗꯤꯖꯥꯏꯟꯗꯣ ꯄꯥꯝꯗ꯭ꯔꯒꯗꯤ ꯔꯤꯌꯦꯜꯃꯤ Narzoꯁꯨ ꯌꯦꯡꯉꯣ Narzo 80 Proꯗꯣ ꯑꯗꯨ ꯑꯅꯤꯗꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯆꯞ ꯃꯥꯟꯅꯕꯅꯤ ꯀꯩꯝ ꯈꯦꯠꯅꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨ ꯑꯅꯤꯗꯣ ꯍꯥꯏꯒꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯈꯥꯕꯨꯗꯤ ꯌꯥꯝ ꯄꯣꯜꯂꯦ ꯒꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯥꯟꯅꯕ ꯄꯥꯝꯃꯒꯗꯤ Poco X7 Proꯗꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯗꯨꯏ ꯐꯣꯟ ꯑꯍꯨꯝꯗꯣ ꯍꯥꯏ ꯍꯤꯇꯤꯡ ꯏꯁꯨꯗꯤ ꯊꯣꯏꯅ ꯂꯩꯇꯕ꯭ꯔꯥ ꯕ꯭ꯔꯣ ꯅꯣꯠꯁ 5ꯁꯦ ꯍꯥꯏ ꯍꯤꯇꯤꯡ ꯏꯁꯨꯗꯤ ꯂꯩꯔꯣꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕꯁꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯅꯠꯇꯦ ꯐꯣꯟ ꯈꯔ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯒ ꯆꯥꯟꯅꯗꯕ ꯌꯥꯔꯤꯈꯩꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯐꯕ ꯌꯥꯎꯔꯒꯁꯨꯅꯦ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯑꯄꯤꯛꯄ ꯐꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯗꯤ ꯑꯄꯤꯛꯄꯗꯤ ꯄꯥꯝꯃꯦꯕꯀꯣ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯑꯩꯗꯤ ꯅꯣꯡꯃꯗꯁꯨ ꯒꯦꯝ ꯁꯥꯟꯅꯗꯦ ꯑꯩꯒꯤ ꯐꯣꯟꯗ ꯑꯗꯨꯅ ꯑꯩꯗꯤ ꯒꯦꯝꯒꯨꯝꯕ ꯁꯨꯡꯁꯥꯟ ꯁꯥꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯞꯁꯨ ꯍꯥꯞꯇꯦꯕꯀꯣ ꯑꯩ ꯐꯣꯟꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥꯕꯨꯗꯤ ꯄꯣꯜꯂꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯒꯨꯝꯕ ꯄꯥꯝꯕ ꯃꯤꯅꯒꯗꯤ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯐꯣꯟ ꯂꯩꯕꯁꯦ ꯃꯣꯏꯗꯗꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯅꯤ ꯉꯁꯥꯏꯒꯤ ꯄꯥꯔꯠꯁꯤꯡꯗꯣ ꯀꯣꯝꯄꯣꯅꯦꯟꯁꯇꯣ ꯐꯣꯟꯁꯦ ꯄꯤꯛꯑꯒꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯁꯇꯣ ꯑꯄꯤꯛꯄ ꯖꯒꯥꯗ ꯂꯣꯏ ꯆꯟꯅꯕ ꯁꯨꯅꯕ ꯕꯦꯇ꯭ꯔꯤꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯍꯥꯞꯆꯟꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯐꯣꯟꯁꯤꯡꯗꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯐꯕ ꯌꯥꯎꯔꯒꯁꯨ ꯈꯔ ꯍꯤꯇꯤꯡ ꯏꯁꯨꯁꯦ ꯂꯩꯒꯜꯂꯦꯕꯀꯣ ꯑꯆꯧꯕ ꯍꯧꯖꯤꯛꯀꯥꯟ ꯊꯣꯛꯂꯛꯏꯕ ꯐꯣꯟꯁꯤꯡ ꯑꯗꯨꯝ 5.7 ꯏꯟꯁꯀ ꯑꯣꯏꯕ ꯁꯀ꯭ꯔꯤꯟ ꯂꯣꯏꯅ ꯑꯣꯏꯗꯅꯀꯣ ꯆꯥꯎꯕ 6.3ꯒꯁꯤꯗꯤ ꯑꯗꯨꯝ ꯁꯣꯔꯤ 6.7 ꯍꯥꯏꯅꯤ ꯑꯩꯒꯤꯗꯣ ꯑꯗꯨꯏ ꯃꯊꯛꯇ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯃꯨꯛ ꯀꯨꯂꯤꯡ ꯆꯦꯝꯕꯔ ꯀꯥꯏꯅꯒ ꯐꯣꯟꯁꯦ ꯏꯪꯊꯍꯟꯅꯕꯒꯤ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯗꯨꯝ ꯍꯥꯞꯅꯔꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝꯕ ꯐꯣꯟꯁꯤꯡꯗꯗꯤ ꯀꯌꯥ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯣꯟ 15K 20K 25K ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯗ꯭ꯔꯕꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯣ ꯍꯥꯏ ꯏꯌꯥꯝꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯦꯝꯅꯤꯡꯉꯤ ꯏꯌꯥꯝꯕꯅꯁꯨ ꯃꯃꯥꯡꯗꯁꯨ ꯁꯤ ꯅꯠꯇꯕ ꯑꯞꯀꯃꯤꯡꯒꯤ ꯐꯣꯟ ꯍꯥꯏꯗꯤ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯐꯣꯟꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯝꯃꯨ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯌꯥꯝ ꯁꯦꯝꯅꯤꯡꯉꯦ ꯑꯗꯣ ꯋꯥꯔꯧꯕꯤꯅꯣ ꯇꯟꯖꯥꯁꯦ ꯌꯥꯝ ꯐꯪꯗꯕ ꯑꯩ ꯍꯟꯗꯛꯀꯤ ꯃꯃꯥꯡ ꯆꯠꯈꯤꯕ ꯍꯞꯇꯥꯗꯨꯁꯨ ꯉꯁꯤ ꯁꯦꯇꯔꯗꯦ ꯑꯣꯏꯔꯦꯗꯅꯀꯣ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯍꯞꯇꯥꯗꯨꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯤꯟꯕꯗꯒꯤ ꯑꯩ ꯐꯣꯟ ꯚꯤꯗꯤꯑꯣ ꯁꯦꯝꯕꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯜꯂꯛꯑꯒ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯑꯒ ꯇꯨꯝꯕ ꯆꯥꯕ ꯃꯇꯝꯕꯨꯗꯤ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯈꯣꯠꯂꯨꯒꯤ ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯋꯥꯕꯗꯨꯅ ꯏꯁꯥꯁꯦ ꯀꯩꯝꯇ ꯍꯩꯅꯤꯡꯗꯕ ꯌꯥꯝ ꯋꯥꯕꯗ ꯍꯦꯟꯕꯅ ꯄꯣꯊꯥꯅꯤꯡꯕ ꯑꯃꯁꯨ ꯄꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯍꯞꯇꯥ ꯚꯤꯗꯤꯑꯣꯐꯥꯎ ꯍꯥꯞꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯁꯪꯉꯒꯗꯤ ꯑꯩꯅ ꯉꯝꯃꯒꯗꯤ ꯑꯩ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩ ꯅꯤꯡꯁꯤꯡꯖꯔꯒ ꯑꯩ ꯁꯣꯏꯗꯅ ꯇꯥꯟꯖꯥ ꯆꯥꯕꯗ ꯑꯩ ꯁꯦꯝꯅꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯑꯗꯣ ꯌꯥꯝꯅꯗꯤ ꯐꯕ ꯌꯥꯝꯅꯗꯤ ꯐꯖꯕ ꯁꯖꯦꯁꯟꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯍꯣꯏ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯧꯗꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯃꯝꯗꯤ ꯁꯣꯏꯗꯅꯉꯝꯕꯁꯨ ꯌꯥꯏ ꯂꯨꯄꯥ 25,000 10 15 30 ꯅꯠꯇ꯭ꯔꯒꯅ 10ꯗꯩꯅ 30 10ꯗꯩꯅ 10 ꯁꯨꯃꯥꯏꯅꯀꯣ 30ꯗꯩꯅ 40 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ
category ahumse dai thá amada video amamdi soidana ai semba ngamna soidana di hona ge ai madu ai soidana maki semakani soidana hapkani habidi noi ganina ngamaktaba matang su yorok pa ya dina adu makti hai roi ge du bai yani khai di hai de ba ahumse makal ahumse sukuna ba ai hapna ba soidana maki hona ge ai tai bro ado IQ gi camera phone yam again bro kahana camera se fog yam again bro sunlight kumbada hai ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯗꯤꯖꯥꯏꯟ ꯃꯣꯗꯦꯜ ꯈꯔꯗꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯀꯨꯗꯁꯨ ꯐꯔꯕ ꯌꯥꯎꯏꯀꯣ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔꯒ ꯍꯥꯞꯄ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯗ ꯃꯌꯦꯛ ꯁꯦꯡꯕ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔ ꯍꯥꯏꯔꯗꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯎꯔꯤꯕ ꯀꯔꯞ ꯑꯣꯏꯕ ꯑꯩꯒꯤ ꯑꯅꯣꯛꯀꯤ ꯒ꯭ꯂꯥꯁ ꯃꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯞ ꯇꯧꯕ ꯀꯟꯀꯦꯐ ꯂꯦꯟꯁꯇꯣ ꯑꯗꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯥꯗ ꯑꯩꯈꯣꯏꯅ DSLR camera ꯑꯩꯈꯣꯏ ꯈꯪꯉꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯔꯔꯂꯦꯁ ꯀꯦꯃꯦꯔꯥꯒꯨꯝꯕꯗꯒ ꯑꯩꯈꯣꯏ ꯃꯤꯔꯔꯒꯤ ꯃꯥꯒꯤ ꯂꯦꯟꯁꯇꯣ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯑꯄꯥꯛꯄ ꯁ꯭ꯀ꯭ꯔꯤꯟ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯁ꯭ꯀ꯭ꯔꯤꯟ ꯃꯥꯟꯕꯗꯣ ꯑꯗꯨꯒꯤ ꯁꯦꯟꯁꯔꯁꯤꯅꯦꯕꯀꯣ ꯑꯁꯤꯒꯤ ꯁꯦꯟꯁꯔꯁꯦ ꯐꯔꯤꯡꯈꯩ ꯑꯃꯁꯨꯡ ꯑꯗꯨꯒꯤ ꯁꯦꯟꯁꯔꯁꯦ ꯆꯥꯎꯔꯤꯡꯈꯩ ꯀꯦꯃꯦꯔꯥꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯂꯥꯏꯠ ꯑꯦꯕꯖꯣꯔꯕ ꯇꯧꯕ ꯑꯗꯩꯗꯤ ꯅꯥꯏꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯣ ꯂꯥꯏꯠꯇ ꯐꯣꯇꯣ ꯀꯥꯞꯄꯗ ꯅꯨꯡꯉꯥꯏꯕ ꯃꯌꯦꯛ ꯁꯦꯡꯕ ꯁꯤꯒꯨꯝꯕꯁꯦ ꯍꯦꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯣꯟꯗꯨꯗ IQ ꯑꯣꯏꯒꯦꯔꯥ ꯁꯦꯝꯁꯪ ꯑꯣꯏꯒꯦꯔꯥ OnePlus ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯐꯣꯟ ꯑꯃꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯦꯟꯁꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯟꯁꯔꯗꯨꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦꯀꯣ ꯇꯦꯛꯅꯤꯀꯦꯜꯂꯤ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯨꯝꯕꯗꯤ ꯐꯣꯟꯒꯨꯝꯕꯒꯤ ꯃꯣꯗꯦꯜꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯑꯦꯃꯥꯖꯣꯟꯗ ꯍꯥꯞꯄ ꯃꯇꯝꯗ ꯊꯤꯕꯗ ꯐꯪꯗꯕꯅꯦꯕ ꯍꯥꯞꯁꯨ ꯍꯥꯞꯇꯕꯅꯦꯕ ꯑꯗꯣ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯒꯨꯒꯜꯗ ꯀꯩꯗ ꯁꯔꯆ ꯇꯧꯔꯒ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯃ GSM ꯑꯦꯔꯦꯅꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯗꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯞꯄꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯨꯗ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯀꯥꯟꯗ ꯈꯪꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯨꯒꯤ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯗꯣ ꯃꯥꯗꯨ ꯀꯔꯝꯕ ꯁꯦꯟꯁꯔꯅ ꯁꯤꯖꯤꯟꯅꯩꯗꯣ ꯑꯗꯨꯒ ꯃꯥꯏ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯕ ꯁꯦꯟꯁꯔꯅꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯐꯣꯛ ꯀꯥꯕ ꯀꯥꯗꯕ ꯀꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯛ ꯀꯥꯕꯗꯨꯗꯤ ꯃꯅꯨꯡꯗ ꯎꯐꯨꯟ ꯆꯪꯕꯒꯤ ꯃꯣꯠꯁꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯦꯌꯔ ꯍꯥꯏꯒꯗ꯭ꯔꯥ ꯐ꯭ꯂꯦꯌꯔ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯂꯥꯏꯠꯀꯨꯝꯕ ꯑꯩꯈꯣꯏꯅ ꯒꯥꯔꯤꯒꯨꯝꯕ ꯊꯧꯕꯗ ꯃꯉꯥꯜꯗꯣ ꯊꯛꯀꯠꯂꯒ ꯃꯤꯠ ꯌꯥꯝ ꯊꯛꯀꯠꯄ ꯈꯣꯠꯄ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨ ꯒ꯭ꯂꯥꯁꯇꯨꯒꯤ ꯃꯈꯥꯕꯨꯁꯨ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ Infinix GTꯁꯦ ꯃꯥꯏꯁꯦ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯁꯤꯕꯨ ꯒꯦꯝ ꯁꯥꯟꯅꯕꯗ ꯍꯥꯏ ꯃꯩꯁꯦ ꯈꯥꯡꯗꯦ ꯍꯥꯏ ꯃꯥꯜꯂꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯗ꯭ꯔꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯐꯣꯟ Infinix ꯈꯛꯇꯒꯤ ꯅꯠꯇꯦꯀꯣ ꯐꯣꯟ ꯑꯌꯥꯝꯕꯗ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯐꯣꯟ ꯑꯌꯥꯝꯕꯗ ꯂꯣꯏꯅꯃꯛ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ 7000 mAh ꯌꯥꯎꯔꯦ ꯅꯠꯇ꯭ꯔꯒ 10000 mAh ꯌꯥꯎꯔꯦ ꯍꯥꯏꯔꯦꯗꯅ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯌꯥꯝ ꯆꯥꯎꯔꯦ ꯍꯥꯏꯗꯅ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯍꯦꯛꯇ ꯈꯥꯡꯒꯗꯕ ꯅꯠꯇꯦꯕꯀோ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯍꯥꯔꯗꯋꯦꯌꯔꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯥꯁꯦ ꯀꯌꯥꯝ ꯌꯥꯝ ꯆꯥꯎꯕ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯔꯝꯕ NMꯗ ꯁꯥꯕ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯕꯦꯇ꯭ꯔꯤ ꯑꯦꯟ ꯄꯥꯋꯔ ꯏꯐꯤꯁꯤꯌꯦꯟट ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯌꯦꯡꯕꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯔꯅ ꯐꯔꯒꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯄꯥꯋꯔ ꯀꯟꯖꯨꯝ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯤꯕ OS ꯁꯦ ऑपरेटिंग सिस्टम से समना है कांदा अखोई सैमसंग की वन UI गुम्बसे अखोई एंड्रॉइड ओइ तारगसु मोई कस्टम स्किन हापचलिसे असुगुम्बसिंग सिसु अमु यामना स्मूथ ओइबा या कनो ओइबा अदुगुम्बा UI ओइरगदि बैटरी खांबसे हेलेबको अदुना सैमसंग गुम्बा फोन सिंगदा फ्लैगशिप फोन सिंगदा अखोई सुम तारमगनि 4000 mAh गुम्बा यावबा 4500 कासे याम चावरे हाइतारे अदु बैटरी दे दुम खांगे दो नुमि चुप्पा दुम माई बैकअप पीबा ngamido aduga ngasai Apple गुम्बदसु समना है कांदा Apple की iPhone 16 गसे यंगो 3500 mAh खतनेबको अदु मोगी UI से iOS याम स्मूथ ओइबा अदनि मोइदि याव पीबा प्रोसेसर यामना कनो ओइबा पावर एफिशिएंट ओइबा अदुना मोइ बैटरी से निमि चुम्बा दुम बैकअप पीबा ngam या सुमाइन तौदना फोन अमगी बैटरी बैकअप पीबसे नसाइ हार्डवेयर एंड सॉफ्टवेयर अनि के मखा पोले हाइदे इतना नौ माइकल फोन पैक तभी साउने माना फोन तौर अम्बदो अइना लाइव कन्ना थारिङै टाइमिंग दो ओइबको अइ लाइव से लोयर कांदा कोना पाइखलगेना पाइद्रमनि कोना कॉल बैक तौरगेना हाइगो नंग खरा दो माना फोन तौर आगदे अइजे लाइव कन थाङे सैटरडे संडे जे सुम टाइमिंग सिदि नंग मुदे दुम थेंगनारमे खांगमनि मा खांगमोय अइ मुक लाक्चरे हाइरे बेस्टी ब्लॉग्स ना ओइ लाभ लेंसिन बिरो मैम को ngasai live se tharamabne aduga mu marak network yadabe ngahak mini manga mu kai mu kudi tokthore lepthore aduga mu network se yarak pang ngai ga mu hore ni hai tare bro Oppo K13 do dum phabra hai Oppo K13 do
afaba afai hai tare ma dum sinaba nungaini phone aduga lupa lising kanogi chang da lemoni 30 ki chang da lemoni madu phone Realme gi oina gaming 30k muki manung dal leiba ama haibiro ai game gumba sanaba yaba Realme gi phone hai tare gadi ai wakhanda Realme hujike wena di 15 Pro gumba lupa lising kutra gi manung da di leibani offer gi manung da ta hoti gi phone lo look ti yau de hai design gi da te ma gi sinaba ma di ngasai gi angang ma game gra sanagan maduda sanaba nungai ga da phone dum haiba ne design gi da dune aina phone ani hum suggest tawri do phone ani hum du da mana pamba do khanjara sanoina adum chang du da average du da laiba game gum sanaba moi di game sanaba am pam ni na koina ai di sukhan sanadre ju hana di mama ngai da koina kari hai candy crush ka sanara ma di phone da game da ta haptre okay like than nen hai kram ne hai Pro Motorola G96 की matang da haibiro lei hai Moto G96 Pro madu G96 la H60 Pro ra aina ningsing bada lupa lising kun gi jang da lei gi bane ko lising kun gi manung da Moto G96 tu su yaw gi male adu phone du so adum pha bane madu sina ba nungai ni madu phone do Motorola gi khoi gi nungai ri se kai no hai kan da hojikan je Motorola se design gi di sai sai ga pam bada lei re da ko aduga moi battery se dum capacity se dum khara chawna hape hojikan se adu Moto da yaw ri se yam bana khoi gi stock Android ka mana na ko moi di custom skin yam kana moi khoi gi samna hai kan da MI gum da Hyper OS adai OnePlus ki Oxygen OS adai kano gina Samsung ina One UI ka na hapsali dana ko adu main to na hapsan ba se moi di hapsan deba bloatware gum ba se kya hap deba ko adu duna Motorola gi phone se Android se sina ba yam nungai ba oi adu ine chak chara bro hai chak se chadri bu ko chak ti loira kan nga sai lo selak ko timing du da ai se live se ho ba thenga ne na pung 10 dei ho ba du da khoi gi tengo ta sum khitang ko tho ga sa ba awna sa da main to ti chare do pung phana phajana pham ga sa ba du di chadri hai tai loira ga sa doi ne holin khora pam na hai hai ri holin su la S24 Snapdragon version heavy on a game sana ba hitting issue lai gadra combine to no si matang de kitang hybrid oi hitting issue di leiroi habadi phone khudima any phone adum sinabada ka hena heavy use to matum da khara khara dim sagat kane bo duga hitting issue leiba habasi yam ka hena phone ja tabang sa ba khoi ge adum phone adum ba di oiroi maram di hana Exynos ki S24 do di hitting issue leiba dei ko mayam na pam na da ba khara yam ka hena leiba di na te adum mayam kitang pam ba pam la wat pa hai tare Exynos ki processor se adu duna moina andak ki saliba Flipkart ki big billion days sale ki matam do tane ba Snapdragon ki version launch to rise adu ki phone se launch to matam da ki me am pam na ba phaba phone ma su oi re aduga mamal su ham hanthare lupa lising kuntha ni manga ni phu sai ki manung da lai kim to ni kuntha me as five da lai kim ne aduna adu ki phone du di lai bi ai game sana bu khot pa da su nungai ne G96 se hayeng lo ki ko bro hai Johnson na Jinson isagi apambani model do yengbiro ai yo khandadi phone da dum phayene khalle adubo aina haining ise kaino kanda ikoi offline da di ko offline da di huzik G90 Moto G96 to mamal tangam mo mal hai tare adu online da na faribra offline da na faribra adu di sagi kano makha pole ko adu ma onda yauri do dum Snapdragon 7s generation 2 yaure processor do ikoi average hai tare ai 6 out of 7 6 out natragana 7 out of 10 gumbagi chang da pininge yamna kano oi busu nate yamna low ba processor su nate ai gim rate ai gi oi personal opinion da rating ni ko ina piri ja aduga jai Sony gi LYT sensor ai to anouba sensor ni Sony gi sensor ni camera su dum mayek seng ni sinaba nungai ni aduga mangonda yongo khwaidagi faba jinsan na pam na yengam mi phone do ayo khanda faina haining ise asai ge mangonda waterproof makti haibe de water resistant the highest one of the highest rating ni IP68 ki rating yaw isa de battery 5000 mAh 5500 mAh ki battery 33 watt ki fast charging gumba yawre adugumba specifications sing do yamna phajana magi value for money hai tare ko package ama oiba du da dum lai bia ba phone na ai suggest tawune ai so hayeng lowrage hairi ado sahira mana S24 pen edition ai so hayeng lowrage hayeng low do ngata ngai re ado hayeng low do mayan je aina link am tang thara ai link te changa leiradi aingon de affiliate lu patara to so hangni adumai tawse bro
like kita namna se ichim naw sing yamna haigumna like si masing yam walam mem yengiba mi masing jiga like masing jiga di manaramdre mayam like nampham khangdraga su ko thibam khangdraga su screen du da khubi du na ani rak tak tak thengbiyo adum masing hengalakani kana nomadi thengakpa male masing amadi hengale screen du da ani rak tak tak thengjanbiyo adum pesa tingbasu natte mayam toksanbe ai ko kanano lapsain ga tak tak namjal ai je lapsain ga chongtho tare swai da tapak ta ai tapak se loi ondhare khun ngamdre thammage loksalaga hore mon khanga tummage kame laktre ma'am kame laktre min ai tum ngam tha dong male okay hojik faugi oina poll se pung baru makhai bu tha se ba mi masing na yami tawise rama thoi makhai di ta dore da na ko sida di mi ku thani pan 38% baru bu tha je 19% 20% jo hai ro ni ko ade hojik pung baru makhai bu tha je ba mi masing ni yam khala i nga sai ha ba da di pung trama thoi makhai da lo sel je ba mi na siam khala yam bane ba ado aina haiduni ne ai ngasai ahamba live tharambaduda yauramba changamba kangudi khangangani music ta changak poi ta de ai haido ngasai haigibdo ai gi live sida changak pa mayam si chinau sing di ko ngallingai dam to u phang de numidang thiengaga khoi athienguna thabal phagalak pa ngatani haba ana baro ga taraga tra baro mokhai ga taraga live selagi ka ha kana yaroi kana ngai thamba ngai henba yam yauri ko ana thienga masing yam khala khane je khang ya na thieng bada support to mi masing yam khala ise je pung baro makhai na masing yam ise link du tharo G96 ki bro so idana laira da bani hai jinsan thajala ke link to kaino gi ni Amazon gi link am thajala lore natraga na Flipkart ke kaino link am thajala lore ado mayam na ko ai live sida sido aina hainingba ai mathangi video man da so ai adugi poto ai haigina khalaga leramba am kangni khoige ngasai yamba na su yamba sam na su haidana lupa lising pra mangagi kungi kun mangagi na tragana ko thagi afaba budget adugi price nen to leba phone afaba khara suggest tum video semo haidana ko adugi video do aina kai gumba sema ngamdraga su ko natragana sema do iso dena sema kane ko ngamdraga su aigi channel da changbiro ba hojikan na khoi gi shopping gi eno ma yaw bane ba page sama haitare ne akoina sum slide to matam da videos post ka leidana ko adai channel about kaina leidana adumaina changbadu dai koina shopping gi page ama leramuni du shopping gi page tu aina kale selection khara phone khara gi selection khara list khara hai tare phone phone khara select taro kana madu card tu adu da hapa thamane ba adu dum changa yeng biro matam matam gi update taro ke hojik matam da phaba phone adai di khara kuisala ga di adu phone ari ba phone da lokhoga anauba hojiki matam sida leiba ya ba phone amu ai adum add toroke adumain torokanda update toroke hai dare matam matam gi adudagi changa ganda adugi link te click changa ga leira su ya leira ga su affiliate link to gi changa su yare natragana phone karam karam hojiki matam se abuba leirige to adumaina adudagi su yengba ya ni hai tare ha mi sing je baro makhai bau thasi de highlight ti yam nambi di hari mani yam like machine se wa le ko mi kunthra mani manga di yeng ma male ado mayam sina like amom ta namdi like kunthra ti su ga ne ado am ta nam like se kai gino like nambam khang dra jala ai like number khang dra so ai sai ta khram ni mayam da yam like nambam do khang dra ga su screen du da khubi du na ni rak tang tak tak thengjan bio adum ani rak tang sumain ai khubi sina che thengai je tak tak hai ani rak thengai je ai ani tang thengjan bio dum ya dam abung omang na bro OnePlus Note 3 gi battery se matom ta sum tara tar e metra su kamai sem ngani iPad biro ya ga bro hai ai su iPad hai rake abung ming do abung hai ram nei na abung ko ko ngang ko bu mai ko bu na te ming du na abung hai le ma le na ka sai gi khoi na phone se switch off thamma ga su phone se sung chin chin na dra ga su sum switch off thamma ga su ko ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯍꯧꯖꯤꯛ ꯄꯨꯡ 3ꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦꯕ ꯑꯩꯅ ꯐꯣꯟꯁꯦ ꯍꯌꯦꯡ ꯑꯩꯅ ꯅꯣꯡꯉꯥꯜꯂꯛꯑꯀꯥꯟꯗ ꯍꯥꯡꯉꯦꯕ ꯅꯣꯡꯉꯥꯜꯂꯒ ꯍꯥꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯐꯣꯟꯗꯨꯗꯒꯤ ꯀ꯭ꯂꯣꯛꯇꯣ ꯘꯔꯤꯗꯣ
pung ahum ta tholakteedana ko nongalakpa aina hangiba pung 6 tani khangde 7 tani kaina adum tholaidana ko ai haini point je kaino hakanda aduna aikoina phone je sum sinadre hai taraga su phone je manung sida background da application khara de adum run tawraga leiri ko aduduna battery se adum khara de drain tawbane aduga aikoina WhatsApp kumba se koi sungi sin address phone jum pai da tham taraga so mi na message la kan tak lo chong thora ise tholai se WhatsApp se manung da background da application se run taw ka lai ne mana network se connect taw lai ne mi na message tha ba pat lo chong thora ido aduna adu kumba koi na application khara background da application myam run taw ka lai ram gani hai tare adu sing do background da run taw do off taw tham taraga di mai gi battery consume taw wi chang se khara dhyan tha ga ne ko even ai di WhatsApp phone da background da run off taw tham de ai gi WhatsApp se mi na message tharak pa khudak ta chong thok de aina changa yeng ka da tang chung thoe aduna adumaina tham taragadi battery consume to bukhara di han thagani hai tare masi ai ahan mani bro ai ahan mani bro ado bro gi intro amta khangninge hai ri ai gi intro se kamai tau se khoi gi thabak kumba chat bagi interview lo budaga self introduce to budu mai tau sira natraga sum chamna hairabda ko aigi mingse adum aina channel da tholise gba na tholise aigi mingi shortcut ne hai tare ai channel jida aigi ming asang do thamma khan da channel sa hang ma tum thamam me do aigi man ming pronunciation ji kitang nungai ta bagi mem haidok pa nungai ta ba konthok oi ba du da ina samjala kan gba na thola thamma bane ado ai channel je ngasi kadang thengna bane hairabni na channel je thengna rabni na ngasi di subscribe to sela thambiro mathangdagi di video thagalak matam da soidana magi thengnani subscribe to selagadi aina mamang da thagat ki video sing je chongthorani aradi tholani da chum ingbiro yamana phone ba gadgets kumbagi matang da video share ni ai tare bro Realme P3 Pro se 7s generation 3 oi price na 16k oi aduga P3 Pro na 7s gen 2 oi mamal na to je koi karam na fadoino hai P P3 Pro Realme 13 Pro kano na fadoini ayo khandadi P3 Pro duna fadoini processor su mana generation amma latest oire mamal su hongi ko value for money do id adugi wakhanda id P3 Pro duna bu hena fani adu design pam da badu dinga sai ge maningi camera ge round oiba design gumba adu gumba dudi isagi personal choice ki makha pole amma duna mamal du yam wanga processor du so weak oye duni background off to bus kamain to mani hai background off to bus koi setting na sango aduga setting na sanga kan applications aina lei du sango aduga particular applications in la koina background da run to bu off to thamba ya bane bro ka bi no ko link do G96 ki do hai ai G96 ki keno do link to isoi dan thara ge do now jinsan se aina khan da ai gi video atai da comment to ki da ma le theng na ki de na comment amtang video ama da comment amtang toction biradi comment da reply oi nai thaja lage na tragadi hojik live ta tawiba comment ji di horen live lo da loi mang rani bu ko aina su thiba phangaro hai tare mai love tamo hai nawba thagachari nawba khatane inaw nawba khatane nusiba ayanda nusi na hai rise mayam di nusi bidaba kaino like to na sai digi like antang to biyo na hai bo masing hen hengalakti tawers network se aina ngasai comment pibada yakidabane angang na video yengbada yaba ipad gumbagi do haibiro hairi ngasai ai mamang dati comment ji reply di pigi bane bako adu aina ngangi budo network yadabadagi mayamna taramdreba matat tawe na haye bako akoina angang na yengba haibase ai mamang da yam phajana sugaina di haigar na musu dum haijarake akoi gi phone gumba dai tablet gumba laptop gumba gi screen dai koina yeng basidi kuina yeng basi afabadi amta nate khoi da sumit yam sokngai oi bu pot ni dana ko khoi ge blue light kumba sina mit da yam na so du angang gi mit di amu hena sok do ni aduna makhoi da di afabadi amta di oira roi adubu aina ngasai mamang da so hai gi bu maina aina haining se khoi ge tablet kumba sidi yam bana ngasai gi screen jam pak pa chaw oi bani na maman su pali sing tara mai manga da loi phang bani na ayam bana moi gi screen je TFT panel gumba IPS LCD gumba yam oigel leba aduna hairiba dugi mokta bagi super AMOLED oiba screen display haitareko adugumba display afaba oini yengbiyo battery yam chawdaba yamna smooth oiba nungaiba adu ada thi dabida oigi mitta yengbada ingdaba soidaba blue light kumbagi protection yawba adugumba screen nama
ꯌꯥꯎꯕ ꯑꯌꯥꯝꯕꯅ ꯁꯦꯝꯁꯪꯒꯨꯝꯕꯒꯤ ꯇꯦꯞꯇꯤ ꯈꯔꯗꯤ ꯇꯥꯡꯉꯤ ꯃꯃꯜꯗꯤ ꯂꯨꯄꯥ 12,000 15,000ꯒꯗꯤ ꯌꯧꯏ ꯑꯗꯣ ꯃꯣꯏꯗꯗꯤ ꯑꯌꯥꯝꯕꯅ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗꯀꯤ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯒꯜꯂꯤ OnePlus ꯀꯤꯁꯨ ꯑꯃ ꯂꯩꯕꯅꯤ OnePlus ꯀꯤ ꯇꯦꯞ ꯑꯃꯁꯨ ꯑꯗꯨꯁꯨ ꯃꯣꯏꯗꯣ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗꯀꯨꯝꯕ ꯗꯤꯁꯄ꯭ꯂꯦ ꯑꯣꯏꯕ ꯇꯦꯞ ꯑꯃꯇꯪ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨꯅ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕꯅꯦ ꯕ꯭ꯔꯣꯒꯤ ꯑꯦꯗ꯭ꯔꯦꯁ ꯁ꯭ꯇꯦꯇꯁꯁꯨ ꯈꯪꯅꯤꯡꯉꯤ ꯍꯥꯏꯔꯤ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁꯇꯤ ꯀꯩꯅꯣꯅꯤ ꯁꯥꯏꯇꯣꯟ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤꯀꯣ ꯑꯩꯅꯗꯤ ꯏꯁꯥꯅ ꯄꯣꯛꯆꯕ ꯂꯝꯅꯤꯅ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯠꯁꯤꯅ ꯁꯨꯃꯥꯏꯅ ꯊꯛ ꯎꯁꯟ ꯃꯇꯝꯗ ꯀꯅꯥ ꯌꯦꯅꯈꯥꯗ ꯀꯔꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯍꯧꯋꯤ ꯀꯅꯥ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯍꯧꯋꯤꯕꯣ ꯂꯣꯏ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯤꯛꯏꯉꯩꯗꯩ ꯍꯧꯅ ꯑꯗꯨꯝ ꯏꯁꯥꯅ ꯄꯣꯛꯂꯛꯄ ꯂꯝꯅꯤꯅ ꯆꯦꯟ ꯆꯣꯡ ꯁꯥꯟꯅꯔꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯂꯝꯅꯤ ꯑꯗꯨꯝꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁ꯭ꯇꯦꯇꯁꯁꯤꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯇꯁꯅꯣ ꯑꯩ ꯏꯁꯥꯃꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩ ꯁ꯭ꯇꯦꯇꯁ ꯌꯥꯝꯅ ꯀꯩꯝꯇ ꯂꯩꯇꯕ ꯁ꯭ꯇꯦꯇꯁ ꯂꯩꯇꯕ ꯃꯤ ꯑꯃꯈꯛꯅꯦꯕꯀꯣ ꯌꯥꯝ ꯆꯝ ꯆꯝꯕ ꯂꯧꯃꯤ ꯁꯤꯟꯐꯝ ꯍꯥꯏꯇꯥꯔꯦ ꯂꯧꯃꯤꯅꯤ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯨꯕ ꯅꯣꯝꯕ ꯍꯖꯤꯔꯥ ꯁꯨꯕ ꯖꯨꯒꯥꯂꯤꯒꯨꯝꯕꯅꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣꯒꯤ ꯂꯥꯏꯐ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯅꯍꯥꯟ ꯑꯍꯥꯟꯕꯅꯦ ꯃꯇꯨꯡꯗ ꯑꯗꯨꯝ ꯌꯦꯡꯖꯔꯒꯦ ꯍꯥꯏ ꯉꯁꯤꯅ ꯍꯥꯏꯕ ꯑꯣꯔꯤꯖꯤꯟꯁꯤꯅ ꯑꯣ ꯖꯤꯟꯁꯟ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯣ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯈꯔ ꯈꯔꯗꯤ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃꯃꯝꯗꯤ ꯊꯥꯒꯠꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯗꯤ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯂꯥꯛꯄꯁꯨ ꯊꯦꯡꯅꯔꯅꯤ ꯂꯥꯏꯚꯁꯨ ꯑꯗꯨꯝ ꯌꯥꯎ ꯌꯥꯔꯦꯗꯅꯀꯣ ꯂꯥꯏꯚꯁꯨ ꯊꯥꯔꯛꯄ ꯃꯇꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯅꯤ ꯂꯥꯏꯚ ꯍꯦꯛ ꯊꯥꯔꯛꯄ ꯆꯪ ꯌꯥꯔꯦꯗꯅꯀꯣ ꯑꯁ ꯊꯥꯗꯣꯏꯁꯅꯥꯅ ꯍꯥꯏꯔꯤꯁꯦ ꯂꯣꯏꯗꯔꯤꯕ꯭ꯔꯣ ꯍꯥꯏꯌꯦ ꯊꯥꯗꯣꯏꯁꯅꯥ ꯉꯁꯥꯏꯒꯤꯗꯣ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯗꯅ ꯇꯠꯂꯨꯔꯦ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯀꯥꯏꯅꯔꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯃꯨꯛ ꯊꯥꯔꯛꯄꯅꯤ ꯅꯦꯠꯁꯦ ꯈꯔ ꯐꯔꯀꯥꯟꯗ ꯕ꯭ꯔꯣ S25 ꯁꯦ ꯐꯕ꯭ꯔꯥ S25 ꯐꯩ S25ꯁꯦ ꯑꯩꯅ iPhone 16ꯒꯐꯥꯎ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯕ ꯐꯣꯟꯅꯦꯅ ꯌꯦꯡꯉꯝꯃꯤꯕꯅꯦ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯦ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯥꯏꯐꯁꯤ ꯃꯄꯨꯡ ꯐꯥꯗꯦꯅ ꯉꯁꯥꯏꯗꯒꯤ ꯊꯥꯗꯣꯏ ꯂꯥꯛꯇꯦꯗꯅ ꯉꯥꯏꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯦ ꯃꯄꯨꯡ ꯐꯥꯔꯅꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯥꯛꯎꯗ ꯂꯥꯛꯈꯤꯕꯅꯤ ꯉꯁꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯌꯥꯝ ꯌꯥꯎꯈꯤꯕꯅꯤ ꯑꯗꯣ ꯂꯨꯝꯃ ꯂꯩꯕ ꯑꯃꯨꯛꯅꯤ ꯊꯥꯗꯣꯏ ꯆꯪꯉꯛꯄ ꯎꯕꯗ ꯀꯤꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯇꯞ ꯇꯞꯅ ꯑꯃꯃꯝꯇ ꯃꯃꯤꯡ ꯄꯥꯜꯂꯛꯈꯣ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯇꯞ ꯇꯞꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯃꯤꯡ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯣꯠꯂ ꯂꯩꯔꯒ ꯑꯃꯥꯡꯕ ꯑꯃꯅ ꯊꯤꯔꯒ ꯅꯪ ꯊꯣꯡꯉꯦ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯃꯤꯡ ꯄꯜꯂ ꯑꯃꯃꯝꯇ ꯀꯧꯊꯣꯛꯑꯣ ꯑꯗꯨ ꯂꯣꯠ ꯌꯥꯗꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯝꯅꯤ ꯕ꯭ꯔꯣ ꯊꯦꯡꯉꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯊꯦꯡꯗ꯭ꯔꯤ ꯉꯜꯂꯤ ꯄ꯭ꯔꯤꯌꯣꯖꯤꯠ ꯑꯩꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯉꯜꯂꯤ ꯀꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯑꯌꯨꯛꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯉꯜꯂꯤ ꯊꯦꯡꯕ ꯀꯧꯗꯦ ꯑꯗꯣ ꯃꯊꯦꯜꯗꯤ ꯉꯁꯥꯏꯒꯤ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯦ ꯑꯗꯨꯒ ꯕꯦꯂꯦꯟꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯀꯛ ꯃꯀꯛ ꯀꯛꯑꯒ ꯊꯥꯎꯗ ꯉꯧꯕꯗꯣ ꯀꯥꯡꯉꯧ ꯉꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯁꯂꯥꯠ ꯑꯃ ꯇꯧꯔꯦ ꯀꯃꯦꯟꯁꯨ ꯂꯥꯛꯇ꯭ꯔꯤ ꯀꯃꯦꯟ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯆꯟꯒꯦ 12:30ꯐꯥꯎ ꯊꯥꯁꯦꯅ ꯍꯥꯏꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯑꯩꯅ ꯄꯣꯜ ꯊꯝꯕꯁꯦ ꯃꯌꯥꯝ ꯄꯨꯡ ꯀꯌꯥꯐꯥꯎ ꯊꯥꯁꯤꯒꯦ 12:30ꯐꯥꯎ ꯊꯥꯁꯦ ꯉꯁꯥꯏꯗꯤ ꯄꯨꯡ 12:30 ꯂꯣꯏꯁꯤꯟꯁꯦ ꯍꯥꯏꯕ ꯃꯤꯅ ꯃꯁꯤꯡ ꯌꯥꯝꯃꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯊꯦꯡꯕꯗ ꯊꯥꯕꯜ ꯐꯒꯠꯂꯛꯄ ꯃꯤ ꯃꯌꯥꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯤꯌꯣꯖꯤꯠꯀꯨꯝꯕ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄ ꯃꯤ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯉꯥꯏꯍꯥꯛ ꯉꯥꯏꯀꯣ ꯉꯥꯏꯍꯥꯛ ꯂꯨꯝꯈꯤꯒꯦ ꯑꯩ ꯌꯥꯝ ꯀꯤꯔꯤ ꯍꯥꯏꯔꯤ ꯍꯣꯂꯤꯟꯅ ꯃꯥꯅꯦ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯤꯅꯦ ꯑꯃꯃꯝ ꯊꯣꯛꯂꯛꯑꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯣꯝꯒꯤ ꯂꯥꯏꯐꯁꯦ ꯌꯦꯡꯕ ꯑꯗꯨꯕꯨ ꯄꯨꯡ ꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯊꯥꯕꯅ ꯀꯩ ꯍꯥꯏꯅꯣ ꯊꯦꯡꯅ ꯊꯥꯕꯅ ꯐꯔꯛ ꯈꯤꯇ ꯇꯥꯏ ꯍꯥꯏ ꯍꯣꯏ ꯑꯩ ꯊꯦꯡꯕꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅꯅꯦ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯇꯥꯕꯁꯨ ꯊꯦꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯏꯇꯣꯝꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅꯀꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯊꯥꯔꯛꯄꯗꯨꯗ ꯍꯦꯛꯇ ꯄꯨꯡꯁꯦ 10 ꯍꯦꯛꯇ 12 ꯍꯦꯛꯇ ꯇꯥꯕ ꯑꯗꯨꯅ ꯊꯦꯡꯉꯦ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯑꯗꯨꯝ ꯑꯩꯁꯨ ꯉꯟꯅ ꯊꯥꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯁꯥꯝ ꯑꯁꯦꯡꯕꯒꯤ ꯀꯩ ꯆꯥꯅꯤꯡꯉꯤꯁꯦ ꯃꯤꯊꯥꯏ ꯑꯃ ꯌꯥꯎꯔꯤ ꯆꯥꯎ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯍꯥꯏꯔꯤ ꯃꯥꯅꯦ ꯏꯌꯥꯝꯕꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯦ ꯊꯥꯗꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯑꯩꯉꯣꯟꯗ ꯑꯗ ꯑꯩꯅ ꯉꯥꯏꯕꯇ ꯀꯜꯂꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯉꯥꯏꯍꯟꯕꯗꯩ ꯂꯥꯛꯏ ꯁꯤ ꯊꯦꯡꯅꯔꯦꯁꯦ ꯆꯠꯂꯝꯃꯗꯤ ꯌꯦꯡꯉꯨꯁꯤ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯌꯥꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯗꯤ ꯑꯅꯤꯃꯛ ꯊꯦꯡꯅꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯣꯡ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯟꯈ꯭ꯔꯦ ꯈꯜꯂꯤꯅꯤ ꯊꯦꯡꯉꯦ ꯍꯥꯏꯁꯦ ꯍꯥꯏ ꯆꯥꯁꯤꯟꯈꯤꯁꯤꯔꯥ ꯍꯥꯏꯅ ꯏꯌꯥꯝꯕ ꯀꯣꯡ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯁꯤꯟꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯐꯝꯃꯒ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯑꯅꯤꯗꯅꯀꯣ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯍꯧꯔꯛꯄꯗ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄ ꯃꯇꯝꯁꯤꯗ ꯀꯣꯡ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯌꯥꯝ ꯍꯛꯆꯥꯡ ꯁꯥꯒꯠꯂꯦ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦꯕ
ꯑꯗꯣ ꯑꯩꯗꯤ ꯆꯥꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯔꯒꯗꯤ ꯀꯣꯝ ꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯔꯒ ꯌꯥꯝ ꯇꯥꯅ ꯉꯥꯛꯇꯪ ꯐꯝꯊꯕꯤꯈꯣ ꯍꯥꯏꯇꯥꯔꯦ ꯗꯥ ꯑꯕꯤꯁꯨ ꯂꯥꯛꯑꯦꯀꯣ ꯀꯅꯥ ꯀꯅꯥ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯃꯃꯤꯡ ꯄꯥꯜꯂ ꯀꯧ ꯌꯥꯔꯣꯏ ꯑꯗꯨꯅꯗꯤꯀꯣ ꯑꯩꯗꯤ ꯄꯤꯗꯕ ꯐꯩ ꯐꯩ ꯍꯥꯏꯔꯤ ꯃꯤꯊꯥꯏ ꯄꯤꯗꯕꯒꯤ ꯍꯣꯂꯤꯟ ꯁꯥꯎꯈ꯭ꯔꯦ ꯃꯤꯊꯥꯏꯗꯣ ꯀꯩꯅꯣ ꯇꯧꯔꯣ ꯊꯥꯡꯅꯔ ꯀꯩꯅꯣ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯊꯠꯂꯒ ꯃꯆꯦꯠ ꯃꯆꯦꯠ ꯂꯩ ꯌꯦꯜꯂꯣ ꯃꯤ ꯁꯨꯅꯕ ꯑꯩ ꯂꯥꯛꯑꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯗꯥ ꯑꯕꯤ ꯅꯪ ꯀꯥꯏ ꯃꯥꯡꯉꯨꯔꯦ ꯑꯁꯤ ꯃꯌꯥꯝꯅꯅꯦ ꯂꯥꯏꯐ ꯁꯤꯗꯩꯁꯤꯗ ꯆꯪꯉꯝꯃꯒ ꯁꯨꯝ ꯆꯪꯉꯛꯇꯕꯁꯦꯀꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯆꯪꯉꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯉꯥꯡꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯤꯗꯨꯅꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯊꯥꯕꯨ ꯊꯥꯔꯗꯤ ꯍꯦꯛꯇ ꯆꯪꯉꯛꯀꯗꯕꯅꯤ ꯆꯪꯉꯛꯇ꯭ꯔꯕ ꯅꯣꯡꯉꯥꯜꯂ ꯆꯪꯉꯛꯄꯗ ꯑꯗꯨꯝ ꯃꯌꯥꯝ ꯍꯦꯛꯇ ꯉꯥꯡꯅꯔꯦ ꯅꯪꯒꯤ ꯃꯔꯝꯗ ꯉꯛꯇꯅꯤ ꯉꯁꯤ ꯉꯥꯡꯅꯈ꯭ꯔꯤ ꯃꯌꯥꯝꯁꯦ ꯏꯕꯨꯡ ꯁꯌꯥꯝ ꯃꯅꯥ ꯃꯆꯦꯠꯀ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤ ꯑꯁ ꯃꯥꯒꯤꯁꯦ ꯏꯌꯥꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯏꯌꯥꯝꯕ ꯍꯥꯟꯅ ꯍꯨꯛꯆꯜꯍꯧꯕ ꯐꯅꯤ ꯍꯨꯛꯆꯜꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯗꯁꯥ ꯇꯥꯅꯤ ꯋꯥꯔꯤꯗꯤ ꯖꯣꯛ ꯑꯣꯐ ꯗ ꯑꯗꯨꯃꯥꯏꯅ ꯇꯥꯔꯦ ꯊꯥꯗꯣꯛꯑꯦ ꯏꯌꯥꯝꯕꯩꯀꯣ ꯑꯗꯣ ꯍꯥꯟꯅ ꯍꯨꯛꯆꯜꯂꯛꯑꯣ ꯑꯗꯨꯒ ꯈꯨꯝꯃꯛꯑꯣ ꯅꯠꯇ꯭ꯔꯗꯤꯀꯣ ꯍꯨꯛꯆꯜꯍꯧꯗ꯭ꯔꯗꯤ ꯉꯁꯤ ꯀꯩꯅꯣꯝꯃ ꯈꯟꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯈꯪꯉꯦꯕ ꯑꯗꯣ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯉꯁꯥꯏ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤ ꯂꯩꯕꯅꯤ ꯌꯥꯅꯤ ꯂꯩꯔꯤ ꯑꯣ ꯏꯌꯥꯝꯕ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯃꯥꯏꯁꯦ ꯃꯇꯞ ꯑꯃ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯅꯤ ꯃꯆꯦꯠꯀ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯣ ꯑꯃꯈꯛ ꯌꯥꯝꯅ ꯆꯥꯖꯒꯦꯅ ꯇꯔꯛ ꯇꯔꯛꯀ ꯈꯨꯠꯇꯒ ꯄꯥꯏꯔ ꯂꯩꯔꯝꯕ ꯑꯣꯏꯔꯗꯤ ꯍꯥꯟꯅ ꯍꯨꯛꯆꯜꯂꯒ ꯈꯨꯝꯕꯅ ꯐꯗꯧ ꯃꯥꯜꯂꯦꯅ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ iPad 15K ꯐꯥꯎꯕꯗ ꯂꯩꯕ ꯑꯐꯕ ꯁꯖꯦꯁꯟ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯀꯩꯅꯣꯒꯤ ꯂꯨꯄꯥ ꯂꯤꯁꯤꯡ 15,000 ꯁ꯭ꯋꯥꯏꯒꯤꯗꯗꯤꯀꯣ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯒꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯟ ꯄ꯭ꯂꯁ ꯄꯦꯠ ꯒꯣ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯩꯅꯗꯤ ꯍꯟꯗꯛꯀꯤ ꯖꯤꯟꯁꯟꯅꯗꯤ ꯊꯦꯡꯅꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣꯅꯤ ꯍꯟꯗꯛꯀꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯆꯠꯈꯤꯕ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯑꯦꯃꯥꯖꯣꯟꯒꯤ ꯁꯦꯜ ꯍꯧꯔꯝꯗꯥꯏꯁꯤꯗꯀꯣ ꯑꯩꯅ ꯆꯦꯅꯦꯜꯁꯤꯗꯩꯁꯤꯗ ꯇꯦꯕ꯭ꯂꯦꯠ ꯑꯐꯕ ꯈꯔ ꯑꯗꯨꯝ ꯈꯟꯒꯠꯂꯒ ꯀꯃꯥꯏꯅ ꯂꯩꯅꯤ ꯀꯔꯝ ꯀꯔꯝꯕ ꯇꯦꯕ꯭ꯂꯦꯠꯅ ꯑꯐꯕ ꯑꯣꯏꯅꯤꯒ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯅꯦ ꯑꯗꯨꯗꯁꯨ ꯑꯐꯕ ꯈꯔꯗꯤ ꯃꯃꯤꯡ ꯄꯟꯈꯤꯕꯅꯦ ꯑꯗꯨ ꯆꯪꯉꯒ ꯑꯝꯇꯪ ꯌꯦꯡꯉꯣ ꯑꯗꯨꯗ ꯁꯨꯝ ꯌꯥꯎꯔꯝꯕꯅꯦ ꯑꯗꯨꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ ꯏꯕꯨꯡ ꯏꯁꯥ ꯃꯤꯊꯥꯏꯗꯨ ꯍꯣꯂꯤꯟꯗ ꯃꯆꯦꯠ ꯑꯃ ꯄꯤꯌꯨ ꯌꯥꯅ ꯀꯛ ꯂꯥꯎꯅ ꯆꯤꯛꯑꯒ ꯍꯥꯏꯔꯤ ꯏꯌꯥꯝꯕꯗꯤ ꯃꯤꯊꯥꯏꯅ ꯁꯥꯏꯠ ꯑꯝꯗ ꯎꯝꯃꯦ ꯀ꯭ꯋꯥꯅ ꯁꯥꯏꯠ ꯑꯝꯗ ꯎꯝꯃꯒꯅꯤ ꯍꯧꯖꯤꯛ ꯌꯦꯡꯉꯤꯁꯦ ꯉꯥꯏꯔꯤꯁꯦ ꯑꯌꯥꯝꯕ ꯃꯤꯊꯥꯏꯗꯨ ꯍꯨꯞꯆꯟꯈꯤꯕ ꯑꯣꯏꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯥꯏꯗꯩꯅꯣ ꯃꯈꯨꯕꯥꯛ ꯎꯈꯤꯗ꯭ꯔꯦ ꯊꯥꯗꯣꯛꯑꯦ ꯍꯥꯏꯔꯤ ꯃꯀꯨꯕꯧ ꯎꯈꯤꯗ꯭ꯔꯦ ꯍꯥꯏ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯄꯨꯡ 12:30 ꯊꯥꯁꯦꯅ ꯍꯥꯏꯕꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯏꯕꯀꯣ ꯑꯩ ꯌꯦꯡꯉꯁꯤ 12:30 ꯊꯥꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯐꯝꯃꯤꯕꯁꯦ ꯄꯨꯡ 12:30 ꯐꯝꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯋꯥꯁꯜꯂꯛꯄꯒꯤ ꯃꯑꯣꯡ ꯎꯔꯛꯑꯒꯗꯤ ꯑꯗꯨꯝ ꯂꯥꯏꯠꯁꯤ ꯑꯗꯨꯝ ꯊꯥꯔꯝꯃꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯟꯗꯔꯦ ꯂꯦꯛꯊꯈ꯭ꯔ ꯂꯣꯏꯔꯦ ꯁꯥꯏꯗꯠꯇ ꯑꯗꯨꯝ ꯃꯅꯤꯡꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯃꯈꯣꯟꯁꯦ ꯌꯥꯝ ꯍꯧꯅ ꯇꯥꯕ꯭ꯔꯥ ꯃꯌꯥꯝ ꯇꯥꯔꯒꯗꯤ ꯊꯣꯡꯅꯥꯎꯁꯦ ꯇꯠ ꯂꯥꯎ ꯆꯤꯟꯖꯟꯒꯗꯧꯕ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯠ ꯈꯔ ꯆꯪꯉꯛꯅꯕ ꯍꯥꯏꯅ ꯍꯥꯡꯗꯣꯛꯑ ꯊꯝꯕꯅꯤ ꯀꯥꯡ ꯄꯥꯏꯁꯤꯜꯂꯛꯅꯕ ꯑꯣꯏꯅ ꯊꯣꯛꯑꯗ꯭ꯔꯥ ꯈꯪꯗꯦ ꯏꯕꯨꯡ ꯁꯥ ꯂꯨꯄꯥ 50ꯒꯤ ꯂꯩꯔꯨꯔꯗꯤ ꯃꯇꯞ 5 ꯑꯩꯅ ꯆꯥꯕ ꯌꯥꯏꯗꯅꯀꯣ ꯍꯥꯏ ꯋꯥ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯈꯩꯅꯤ ꯆꯥꯕꯒꯨꯝꯕ ꯆꯨꯔꯨꯞ ꯊꯛꯄꯒꯨꯝꯕꯁꯦ ꯈꯩꯅꯤꯒꯁꯦ ꯅꯤ ꯆꯥꯅꯩꯗꯅ ꯈꯩꯅꯤ ꯌꯥꯎꯔꯤꯕ ꯈꯤꯇꯪ ꯑꯝꯇ ꯎꯪꯒꯦ ꯀ꯭ꯋꯥ ꯌꯥꯎꯔꯤ ꯃꯇꯞ ꯑꯝꯇ ꯆꯥꯕꯤꯌꯨ ꯀꯥꯏꯅ ꯄꯤꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯝꯇ ꯀꯥꯏꯅ ꯂꯥꯟꯅꯕꯗꯣ ꯑꯗꯨꯝ ꯈꯪꯅꯗꯕ ꯃꯤꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯍꯟꯕꯁꯦ ꯍꯦꯟꯒꯠꯍꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯑꯐꯕ ꯄꯣꯠꯇꯤ ꯅꯠꯇ ꯅꯠꯇꯦ ꯅꯤꯁꯥꯅꯤꯅꯀꯣ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯕ ꯑꯦꯟꯀꯔꯦꯖ ꯇꯧꯅꯤꯡꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯍꯩꯃꯥ ꯑꯩꯒꯤ ꯎꯍꯧꯗ꯭ꯔꯦ ꯁꯤꯗꯤ ꯍꯥꯏꯔꯤꯌꯦ ꯍꯣꯂꯤꯟ ꯀꯩꯗꯧꯔꯦ ꯀꯔꯤ ꯀꯥꯎꯕ ꯂꯩꯔꯦꯅ ꯅꯪ ꯀꯥꯎꯗꯅ ꯁꯣꯔ ꯍꯣꯟꯗ꯭ꯔꯣ ꯃꯤꯅꯤꯠ 4-5 ꯁꯣꯔ ꯍꯣꯜꯂꯨꯗ꯭ꯔꯕ ꯀꯩꯝ ꯇꯧꯔꯦꯅ
ꯂꯦꯛꯇꯒ꯭ꯔꯁꯨ ꯃꯣꯟ ꯑꯃꯗꯤ ꯍꯥꯟꯅ ꯊꯝꯍꯧꯁꯤ ꯀꯣꯛ ꯁꯣꯛꯇꯅ ꯚꯥꯏ ꯃꯣꯟ ꯑꯃ ꯅꯠꯇꯦ ꯑꯅꯤꯕꯨ ꯊꯝꯃꯒꯦ ꯁꯥꯏꯠꯁꯤꯗ ꯀꯣ ꯍꯥꯏꯅ ꯑꯗꯨꯝ ꯁꯥꯏꯠꯁꯤ ꯊꯝꯖꯤꯜꯂꯒꯦ ꯑꯗꯨꯝ ꯂꯥꯏꯠ ꯊꯥꯅ ꯕꯥꯔꯣ ꯃꯈꯥꯏ ꯇꯥꯔꯛꯄꯗ ꯉꯝꯃꯛꯇ ꯁꯨꯝ ꯂꯦꯛꯊꯈ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯊꯣꯛꯄ ꯃꯌꯥꯝꯅ ꯑꯣꯏꯅ ꯂꯥꯏꯠꯁꯦ ꯑꯗꯨꯝ ꯃꯨꯊꯠꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯑꯦꯃꯥꯖꯣꯟ ꯑꯃꯨꯛ ꯆꯪ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯃꯨꯛ ꯆꯪ ꯒ꯭ꯌꯥꯟ ꯉꯥꯎꯔꯕꯅꯤ ꯀꯔꯝꯕ ꯐꯣꯟ ꯂꯩꯁꯤꯒꯦ ꯈꯟꯕꯗ ꯂꯥꯁ ꯑꯣꯞꯁꯟꯗ G96 ꯇꯥꯔꯦ ꯕ꯭ꯔꯣꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏ ꯑꯗꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜ ꯗꯤꯖꯥꯏꯟꯗꯨꯅꯅꯤꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯐꯥꯎꯒꯤ ꯃꯅꯨꯡꯗꯨꯗꯩꯗꯨꯗ ꯑꯗꯨꯝ ꯑꯐꯕ ꯐꯣꯟ ꯑꯣꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯛꯇꯒꯤ ꯋꯥꯁꯨ ꯅꯠꯇꯅꯀꯣ ꯑꯇꯣꯞꯄ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯗꯨ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦ ꯃꯤꯉꯣꯟꯗꯒꯤ ꯂꯦꯝꯅ ꯆꯥꯕꯅꯤꯅ ꯃꯍꯤꯒ ꯑꯝꯇ ꯃꯥꯡꯍꯜꯂꯣꯏꯒꯦ ꯍꯥꯏꯔꯤ ꯇꯧꯁꯜꯂꯣ ꯇꯧꯁꯜꯂꯣ ꯏꯃ ꯀ꯭ꯋꯥ ꯃꯇꯞ ꯑꯝꯇ ꯂꯥꯟꯁꯤꯟꯕꯤꯀꯣ ꯇꯨꯝꯕ ꯌꯥꯗꯦ ꯃꯪꯗꯒ ꯇꯥꯟꯅꯗꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯀ꯭ꯋꯥ ꯃꯇꯞꯇ ꯄꯤꯖꯍꯧꯗ꯭ꯔꯗꯤ ꯃꯪꯗꯒ ꯂꯥꯛꯄ꯭ꯔꯥ ꯀꯝ ꯇꯧꯔꯅꯤ ꯍꯣꯂꯤꯟ ꯃꯅꯥ ꯂꯣꯏ ꯆꯥꯈꯔꯒꯦꯔꯥ ꯍꯥꯏꯔꯤꯌꯦ ꯀꯔꯤꯅꯣ ꯌꯥꯅꯤ ꯌꯥꯅꯤ ꯑꯩꯗꯤ ꯆꯥꯔꯦ ꯃꯥꯒꯤ ꯇꯞꯄꯒ ꯊꯝꯃꯦ ꯆꯥꯅꯔꯣ ꯍꯥꯏꯔꯤꯌꯦ ꯁꯨꯃꯀꯥꯟꯇ ꯃꯥꯏꯕꯝ ꯍꯧꯖꯤꯛ ꯈꯛꯇꯪ ꯉꯛꯄꯁꯨ ꯌꯥꯝ ꯌꯥꯎꯔꯤꯌꯦ ꯂꯥꯏꯐꯁꯦꯀꯣ ꯍꯧꯖꯤꯛ ꯈꯛꯇ ꯊꯦꯡꯅꯔꯛꯄ ꯐꯩ ꯆꯪꯕꯨ ꯆꯪꯕꯤꯔꯛꯏꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗꯀꯣ ꯑꯗꯨꯕꯨ ꯊꯦꯡꯉ ꯊꯦꯡꯉꯒ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯍꯥꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯨꯝꯗꯤ ꯆꯨꯝꯕꯅꯦ ꯈꯔꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯂꯦꯟꯁ ꯀꯥꯔꯠꯀꯤ ꯀꯩꯅꯣꯅꯦ ꯂꯦꯟꯁ ꯀꯥꯔꯠꯀꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯃꯤꯠꯀꯤ ꯑꯅꯣꯛꯀꯤ ꯁꯦꯝꯕꯒꯤ ꯕꯣꯆꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯅꯦꯕꯀꯣ ꯑꯗ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯐꯔꯤ ꯂꯦꯟꯁ ꯀꯥꯔꯠꯁꯦ ꯒꯣꯜ ꯃꯦꯝꯕꯔꯁꯤꯞ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯃꯣꯏꯒꯤ ꯒꯣꯜ ꯃꯦꯝꯕꯔꯁꯤꯞꯁꯦ ꯂꯧꯔꯒꯗꯤ ꯑꯅꯣꯞ ꯑꯃ ꯒ꯭ꯂꯥꯁꯀ ꯀꯣꯏꯅꯅ ꯐ꯭ꯔꯦꯝꯁꯤꯒ ꯀꯣꯟꯅꯅ ꯂꯧꯕ ꯃꯇꯝꯗ ꯑꯃ ꯑꯩꯅ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯒ꯭ꯂꯥꯁ ꯂꯦꯟꯁꯇꯣ ꯑꯗ ꯃꯃꯟꯗꯣ ꯑꯃꯗꯨꯒꯤ ꯃꯃꯜꯗ ꯑꯅꯤ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤꯠ ꯌꯦꯡꯕꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯝꯄ꯭ꯌꯨꯇꯔꯥꯏꯁ ꯑꯣꯏꯕ ꯃꯦꯆꯤꯟꯅ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯦꯛꯅꯤꯁꯤꯌꯥꯟꯅꯀꯣ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯌꯦꯡꯕꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯗꯨ ꯌꯦꯡꯉꯨꯕꯒꯤ ꯆꯦꯅꯤ ꯑꯗ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯋꯥꯔꯁꯦ ꯂꯦꯟꯁꯁꯦ ꯁꯤꯗꯩꯁꯦ ꯎꯔꯝꯃꯅꯤ ꯎꯗꯤ ꯎꯔꯝꯃꯔꯣꯏꯕꯀꯣ ꯌꯥꯝ ꯐꯖꯅ ꯁꯦꯡꯅꯗꯤ ꯎꯔꯝꯃꯔꯣꯏ ꯁꯨꯝ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦꯕ ꯑꯩꯒꯤ ꯃꯤꯠꯁꯤ ꯄꯋꯥꯔꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯄꯋꯥꯔꯁꯤ ꯌꯥꯝ ꯋꯥꯡꯈꯠꯅ ꯂꯩꯔꯝꯃꯦꯕ ꯍꯦꯟꯒꯠꯂ ꯂꯩꯔꯝꯃꯦꯕ ꯍꯥꯟꯅ ꯁꯤꯖꯤꯟꯅꯕꯗꯒꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯁꯤꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯐꯠꯇꯕ ꯑꯃꯅꯕꯨꯗꯤ ꯑꯣꯏꯔꯦ ꯃꯊꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ ꯌꯥꯝꯅ ꯊꯥꯗꯣꯛꯏꯁꯦ ꯃꯤꯀꯨꯞ ꯑꯃ ꯀꯔꯤ ꯍꯥꯏꯅꯣ ꯇꯨꯝꯃꯨꯔꯕ꯭ꯔꯣ ꯍꯥꯏꯔꯝꯗꯅ ꯃꯊꯪꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯌꯦ ꯍꯣꯂꯤꯟꯅ ꯏꯕꯨꯡꯁꯦ ꯌꯥꯝ ꯀꯥꯏꯅ ꯀꯥꯏꯅ ꯀꯩ ꯍꯥꯏꯅꯣ ꯀꯥꯏ ꯀꯥꯏꯅ ꯆꯥꯃꯤꯟꯅꯕꯁꯨ ꯈꯥꯏꯅ ꯈꯥꯏꯅ ꯆꯥꯃꯤꯟꯅꯕꯁꯨ ꯍꯥꯎꯕꯅꯤꯗ ꯅꯪꯅꯕꯨꯗꯤ ꯌꯥꯝ ꯄꯥꯝꯃꯨꯔꯝꯅꯤ ꯂꯣꯏ ꯆꯥꯈꯤꯗꯣꯔꯦꯅ ꯑꯌꯥꯝꯕ ꯆꯥꯒꯦ ꯆꯥꯖꯁꯅꯨꯗꯀꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯂꯨꯄꯥ ꯌꯥꯡꯈꯩꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯅꯦꯠꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯐꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒ ꯂꯩꯔꯝꯃꯦ ꯏꯌꯥꯝꯕꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯍꯥꯏꯔꯤ ꯊꯥꯒꯠꯆꯔꯤ ꯖꯤꯟꯁꯟ ꯍꯣꯂꯤꯟ ꯏꯕꯨꯡ ꯁꯌꯥꯝꯁꯦ ꯌꯥꯝ ꯌꯥꯝ ꯂꯥꯎꯋꯦ ꯇꯝꯅꯕꯒ ꯅꯪꯍꯧꯗꯦ ꯄꯤꯕꯤꯒꯕꯒ ꯆꯥꯅꯕꯒ ꯍꯜꯂꯝꯃꯦ ꯍꯥꯏꯁꯤꯅꯤ ꯄꯤꯈꯤꯕꯒ ꯆꯥꯕꯅ ꯍꯜꯂꯝꯃꯦꯕ ꯑꯣ ꯉꯁꯥꯏꯒꯤ ꯃꯤꯊꯥꯏꯗꯣ ꯏꯕꯨꯡꯁꯦ ꯌꯥꯝ ꯇꯨꯝꯃꯨꯔꯦ ꯍꯥꯏꯔꯤꯌꯦ ꯃꯌꯥꯝꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯤꯒꯦ ꯉꯁꯥꯏꯗꯒꯤ ꯂꯥꯏꯐꯇ ꯌꯥꯎꯔꯤꯕ
comment tawriba mayam se kari kari insang chanarage kari mathel chanarage comment amam tak thosanbiro ne aijo aina sada su mayam sa hawba mathel do maming taraga aijo sa do maina hawba do aijo haw yaw hawba do saruk yaba yawrage comment da kari mathel chanarage ngasi di kari insang chanarage na amtang maitai gi oiba insang amtang serial da amtang jara jara amta isanbiro tamo sam aiju tamo sam yang maliko ai mithai umjan gi wari ra yam badi kaino kwa na side ma da mithai na side da umba aduna pan irom ba chai ai di bro hai di as pan irom da se thangjing aro badu ga hapa ga ko ai di thangjing je futo hapa da hauti ba hing na ne thangjing khokto ga koi ge manam ga nuksi bam lai da ne adu ga hapa ga cha ba do as haubune nasi di priojit ki matel ju ji hawe mayam di kai jana ne gem thai ro priojit na fast ari huji pau gi indi lum lei do kai gina noi madam ai la ya di thola na tra di morok mai thara ga thong lo la tam ni ko hai ri tum tau bani ma di ka sathi bani ko mayam khangjal lo dana ibung yang la kainom yen la kainom sa gi ni ka kai da seran turan bu sa gi bi yen du bu ka kai kai jale mai je yen oi bu da hai dok ning da tabu male ai di ngasi di kobi ga alu ga sak sare yam bai du so haw bani ai di adumaina kobi alu sak tawra di ko ai di sak ka saning de tan hawra ko tan ga ko la sa bas tan jam pa me tan ga dumain sa ba sam yen ja ba mi di kaw re hai chini ado yen ja ru kaw re hai chini memory loss oi gre ma yen ja ru de ge mayam atai di kai mang ra ja no moi kai mathel sa ge kam khum na ra kidre jang haw sa ai ni sa ge hai ra kane hai duk tri ba la ai sa bu hai ro oi da ba da sa bu ya ro da ba si hai do bo pa mu si na di moi kitang haw bu mathel am di oi ram no ma le hai dok na dri si na di ko lung cha ge ba kui re nga si sa ma du da mami kaw ba ai kang soi oi na sa re masi di yam ba ai ri johnson ong khai me na as kang soi se ko kang soi je ai aina pamjaba style ma khang lei ri koi machu sing ang tak ka tor ga ko kang soi thong se insang je koi kano ni makhal ni koi je mai tei na chara ni insang ma thil se ko ating jati na sa phang ja pon te dai ta re koi na hau ba koi na sa ri ma hau se mai kai phang ja moi na hau e kan jai ji di yen gumba sanga di kai no khoi ju thong hau thong ni na adu na tab koi na lei dana vegetable sing da samna ka pan da mai rian da khungdum da ade di mana ma sing de koi na hau na thong ga sai je moi phang ja pon te koi na sa ri bu khu sa se ko moi hai pon te hai ta re aduga mikap ama tumugai mang oiramgani ko ado yari lafu irombaga ukabi angobuga amatga hairi asa mai sidi kenoni ne vera ni ne masi aina yam pamba favorite jang singi manungda amani ne lafu iron bai sa adubo lafu iron ba se nga yaw jasune mayam ju khangbiramgani ko akhoi thangjing je thangjing jing leidana ko thangjing ren sai tare idau thangjing khubam moirang akhoi saito nongi maning da leiba thangjing jing je masigi lafu je masigi jing dagi helak pa lafu se mu haw de ngasi bawda ai mafam phanam ge lafu sa ai lafu se am pa me ko lafu irom se am pa me ba lafu thonga bau sai hai tare de lafu se am pa sai ko ado adugi thangjing gi lafu ki haw je di ko cha da min di khong ngai cha ba min de ina hai je so din agree torokani masina aseng ma moi gi lafu sina haw bo sidi dore hai kan de ado khoi na nakli me am thangjing ni hai ga lon yo ma am yaw ado ai di lai lai masak khang bang me ko moi ne yo lam ga so dum ma khoi lai lai khang dok ngam me ba aseng ba thangjing gi lafu sidi pisak pi e ko saw yam chaw de ba wang mo khoi le mu te hena wang de ba thangjing ching ka ba chat pa da khoi na lelak pa se as masina thot pa sidi ko as kai hai ni naturally hongja ha nong ha pam pham da leitram ni adu mathakta asagi mai climatic condition mana phangi ba soil du da sana ba pham da ho ba gere kaino maduda khoi hawai mangal khara ga toroga da iron madugi mahau sidi as holin da fu iron ba se ko yam haw ne adu nang ukabi du na extra ni da ko ukabi du dum ngan dum haw le po ne mung cham khang de ne khujin kan na sigla ye aira mang lai bang la khang de hai de holin phakpai thak para hai de
ꯃꯗꯨꯁꯨ ꯊꯥꯛꯀꯗꯕꯅꯤ ꯀꯣ ꯃꯗꯨꯁꯨ ꯁꯤꯊꯕ ꯌꯥꯕ ꯅꯠꯇꯦ ꯌꯥꯏ ꯊꯥꯗꯣꯛꯑꯦ ꯑꯗꯨꯁꯨ ꯅꯥꯅꯤꯡꯗꯦ ꯍꯥꯏꯔꯤ ꯏꯕꯨꯡ ꯁꯥꯏꯇꯣꯟꯗꯒꯤ ꯒꯣꯔꯣꯕ ꯈꯪꯕ꯭ꯔꯥ JCB ꯊꯧꯕ JCB ꯊꯧꯕ ꯁꯥꯏꯇꯣꯟ ꯗꯥꯏꯔꯦꯛꯇꯒꯤ ꯂꯩꯇꯦ ꯑꯍꯟꯗꯀꯣ ꯃꯤ ꯑꯅꯤꯒꯨꯝꯕꯗꯤ ꯂꯩ ꯑꯩꯅ ꯈꯟꯕꯗ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦ JCB ꯊꯧꯕ ꯍꯥꯏꯔꯒꯗꯤ ꯁꯥꯏꯇꯣꯟ ꯄ꯭ꯔꯣꯄꯔ ꯁꯥꯏꯇꯣꯟ ꯑꯣꯏꯔꯝꯃꯣꯏ ꯃꯥ ꯁꯥꯏꯇꯣꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯋꯥꯔꯗ 9 ꯂꯩꯕꯀꯣ ꯑꯩꯈꯣꯏ ꯁꯥꯏꯇꯣꯟꯁꯦ ꯄꯨꯔꯥ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯇꯣꯟꯒꯤ ꯋꯥꯔꯗ 9ꯁꯦ ꯂꯝ ꯑꯃꯃꯝ ꯃꯃꯤꯡ ꯑꯃꯃꯝ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯕꯗꯗꯤ ꯑꯗꯨꯝ ꯁꯥꯏꯇꯣꯟ ꯑꯗꯨꯝ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯄ꯭ꯔꯣꯄꯔ ꯁꯥꯏꯇꯣꯟ ꯍꯥꯏꯔꯒꯗꯤ ꯂꯩꯀꯥꯏ ꯑꯅꯤ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯄ꯭ꯔꯣꯄꯔ ꯁꯥꯏꯇꯣꯟꯗꯒꯤꯗꯤ ꯃꯥꯟꯗꯦ ꯍꯥꯏꯔꯤꯕ ꯃꯤꯡꯗꯣ JCB ꯊꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯦ ꯂꯩꯇꯕꯒꯤꯅꯤ ꯂꯩꯔꯒꯗꯤ ꯁꯣꯏꯅ ꯈꯪꯅꯦꯕ ꯑꯩ ꯑꯦꯅꯤ ꯁꯥꯏꯇꯣꯟꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯃꯤꯡ ꯑꯃꯃꯝ ꯍꯪꯕꯗ ꯑꯗꯨꯝ ꯈꯪꯒꯅꯦꯕꯀꯣ ꯑꯍꯟꯗꯤ ꯅꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯗꯥꯏꯔꯦꯛ ꯑꯗꯨꯗꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯁꯥꯏꯇꯣꯟ ꯑꯣꯏꯔꯒꯁꯨ ꯕ꯭ꯔꯣ ꯁꯥꯏꯇꯣꯟꯒꯤ ꯂꯐꯨꯗꯣ ꯕ꯭ꯔꯣꯒꯤ ꯕꯔꯊꯗꯦ ꯆꯥꯕ ꯇꯥꯔꯦ ꯑꯩꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯂꯐꯨꯁꯦ ꯑꯁ ꯃꯁꯤꯒꯤ ꯂꯐꯨꯁꯤꯒꯤ ꯍꯥꯎꯕꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯐꯨꯠꯄ ꯃꯇꯝꯗꯅꯦ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯂꯥꯎꯔꯒ ꯌꯥꯝ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦꯕ ꯑꯗꯨꯒ ꯑꯍꯤꯡꯕ ꯑꯩꯈꯣꯏꯅ ꯂꯐꯨ ꯁꯤꯡꯖꯨꯒ ꯆꯥꯅꯕ ꯂꯩꯗꯅꯀꯣ ꯑꯁ ꯃꯗꯨꯒ ꯆꯥꯔꯁꯨ ꯑꯗꯨꯝ ꯍꯥꯎꯕꯖꯥꯠꯅꯤꯗ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯅꯠꯇꯦ ꯃꯁꯤ ꯆꯥꯕ ꯑꯈꯪꯕ ꯃꯤꯅꯅꯤꯅꯦ ꯁꯣꯏꯗꯅ ꯑꯦꯒ꯭ꯔꯤ ꯇꯧꯔꯛꯀꯅꯤ ꯇꯥꯕ ꯑꯈꯪꯕ ꯃꯤꯅꯗꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯄꯨꯗꯤ ꯇꯧꯗ꯭ꯔꯤ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕꯁꯦ ꯑꯩꯈꯣꯏ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯆꯩꯔꯥꯎꯕꯒꯤ ꯃꯇꯨꯡꯗ ꯊꯥꯡꯖꯤꯡ ꯂꯥꯏ ꯈꯨꯔꯝꯕ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯆꯠꯅꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯕꯥꯔꯨꯅꯤ ꯀꯥꯕ ꯆꯠꯅꯩ ꯁꯨꯃꯥꯏꯅ ꯊꯥꯡꯖꯤꯡ ꯀꯥꯕ ꯆꯠꯅꯩꯗꯅ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔꯝꯒꯅꯤꯀꯣ ꯊꯥꯡꯖꯤꯡ ꯀꯥꯕ ꯆꯠꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯕ ꯏꯁꯤꯡ ꯂꯣꯏꯊꯣꯛꯈꯤꯕ ꯏꯁꯤꯡ ꯐꯪꯗꯕ ꯃꯐꯝꯗ ꯑꯗꯨꯒꯨꯝꯕ ꯂꯐꯨ ꯃꯆꯥꯁꯦ ꯌꯥꯜꯂꯒ ꯂꯐꯨꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯨꯞꯄꯒ ꯏꯁꯤꯡ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯊꯛꯄ ꯃꯇꯝꯗ ꯐꯛꯄ ꯈꯥꯕ ꯑꯗꯨꯝꯕꯗꯣ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯂꯐꯨ ꯃꯈꯜ ꯑꯃꯈꯛꯅꯦ ꯃꯗꯨꯗ ꯐꯪꯉꯤꯁꯦ ꯑꯧ ꯊꯥꯗꯣꯛꯑꯦ ꯊꯥꯛꯑꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯇꯣꯅꯤꯡꯈꯣꯛꯇꯣ ꯇꯣꯅꯤꯡꯈꯣꯛ ꯃꯔꯥꯗꯣ ꯂꯐꯨ ꯕꯣꯔꯥꯗꯤ ꯆꯥꯅꯕ꯭ꯔꯣ ꯍꯥꯎꯕꯅꯤ ꯍꯥꯏ ꯌꯥꯝꯅ ꯆꯥꯗ꯭ꯔꯤ ꯍꯥꯎꯗꯤ ꯍꯧꯔꯝꯒꯅꯤ ꯆꯥꯕ ꯌꯥꯏ ꯀꯩꯗꯧꯕꯗꯤ ꯌꯥꯔꯣꯏ ꯉꯁꯥꯏ ꯏꯔꯣꯟꯕ ꯆꯥꯕ ꯌꯥꯔꯤ ꯊꯣꯡꯉ ꯆꯥꯕ ꯌꯥꯔꯤꯀꯣ ꯍꯤꯡꯅꯁꯨ ꯆꯥꯕ ꯌꯥꯔꯤ ꯆꯥꯕ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯔꯝꯒꯅꯤ ꯑꯗꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯃꯉꯥꯛꯅꯔ ꯁꯤꯗꯣꯏ ꯁꯔꯨꯛ ꯉꯥꯛꯅꯕꯗꯨꯅ ꯐꯠꯇ꯭ꯔꯣ ꯏꯕꯨꯡꯁꯥꯝ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯃꯉꯥꯛꯅꯔꯒ ꯁꯤꯅꯤꯅ ꯀꯤꯔꯒꯗꯤ ꯇꯨꯝꯅꯗ꯭ꯔꯒꯗꯤꯀꯣ ꯁꯪꯁꯥꯔꯁꯤꯗ ꯑꯗꯨꯝ ꯇꯨꯝꯗꯕꯩ ꯁꯤꯈꯤꯕꯁꯨ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯅ ꯃꯉꯥꯛꯅꯁꯅꯨ ꯑꯩꯈꯣꯏ ꯇꯨꯝꯐꯝ ꯊꯣꯛꯄꯗꯤ ꯑꯗꯨꯝ ꯇꯨꯝꯒꯗꯕꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯉꯤ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯇꯧꯕꯁꯤ ꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝ ꯌꯥꯝꯗ꯭ꯔꯦ ꯃꯤ 5-6 ꯍꯦꯟꯅ ꯇꯧꯗꯦ ꯂꯥꯏꯚꯄꯨꯗꯤ ꯑꯗꯨꯝ ꯃꯤ 10-20 ꯌꯦꯡꯕ ꯃꯥꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ ꯌꯥꯎꯅꯔꯕ꯭ꯔꯣ ꯌꯥꯎꯔꯒꯗꯤ ꯌꯥꯎꯔꯛꯑꯦꯅ ꯌꯥꯎꯔꯛꯑꯦꯇꯪ ꯍꯥꯏꯅ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯎꯅꯦ ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕꯁꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯒꯦ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯊꯥꯗꯣꯛꯑꯦ ꯀꯩꯅꯣ ꯍꯣꯂꯤꯟ ꯑꯛꯄꯥꯏ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯥꯛ ꯍꯥꯏꯗꯤ ꯅꯪꯒꯤꯁꯦ ꯀꯩꯅꯣꯃꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯆꯨꯝꯃꯦ ꯃꯥꯏꯗꯣ ꯀꯩ ꯍꯥꯏꯅꯤ ꯗꯥꯏꯔꯦꯛ ꯆꯤꯟꯗꯨꯅ ꯆꯤꯝꯕꯥꯜꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯍꯥꯏꯅ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯅꯥꯀꯣꯏꯅꯅ ꯏꯔꯣꯟꯕꯒꯤ ꯅꯃꯥꯗ ꯍꯥꯏꯔꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯀꯥꯗ꯭ꯔꯤ ꯏꯌꯥꯝꯕ ꯑꯝꯇꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯀꯥꯞꯄ ꯑꯃꯨꯛ ꯌꯥꯔꯔꯣꯏꯕ ꯏꯔꯥꯡꯁꯤꯅ ꯂꯣꯏꯅ ꯆꯠꯐꯝ ꯂꯝꯕꯤꯁꯤꯡꯗ ꯃꯣꯏꯒꯤ ꯈꯨꯟ ꯃꯌꯥꯝ ꯇꯥꯁꯟꯈ꯭ꯔꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯝ ꯑꯩꯗꯤ ꯌꯥꯝ ꯆꯠꯂꯦ 2-3 ꯈꯣꯡꯅ ꯀꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗꯀꯣ ꯃꯣꯏꯅ ꯂꯝꯕꯤ ꯁꯦꯝꯈ꯭ꯔꯦꯕ ꯆꯤꯡ ꯃꯇꯣꯟ ꯂꯥꯏꯒꯤ ꯈꯨꯕꯝ ꯂꯥꯏ ꯈꯨꯔꯝꯕꯝꯁꯦ ꯑꯁꯤ ꯃꯅꯥꯛꯁꯤꯕꯨ ꯒꯥꯔꯤꯅ ꯗꯥꯏꯔꯦꯛ ꯀꯥꯕ ꯌꯥꯔꯦ ꯃꯇꯣꯟ ꯐꯥꯎꯁꯦ ꯇꯪꯕꯥꯏꯔꯣꯝꯗꯩ ꯀꯥꯈꯠꯂꯒ
oi pa I kenom tawri hari sabas noi lum leibani na ai holinda kohel lagi ko hari mane kohen gidawni yai ai na su yai ai support tawi sai moi yenga tumin lai wa su ngang de comment su tawde adu aduda objection tarokpa yaroi aina sakhi koini yamba su lei yamba samna su khoi ma'am lei de witness lei yai si matang se holin ngasi lottery phau chap ma ma hing tum ya ro ren numdang ma hau man na mang daga makeup numdang makeup de hanga da thok lei ra khang pote ma aidi phakpai do kaya hainade toni khong na hainai hai toni khong ki manam jidi ko as toni khong mara gi manam jidi ngau bane hai tare bing sha mai di amata ina de comment tawdaba kangkhudi complain amta lawroi comment tawrtaba mina thangalakba comment lawde complain lawde hari hꯧꯖꯤꯛ ꯑꯅꯧꯕꯗꯨ ꯂꯝ ꯂꯩꯈ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯀꯗꯕ ꯀꯃꯦꯟ ꯇꯧꯔꯛꯇꯕꯁꯤꯡꯅ ꯍꯥꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯝꯇ ꯂꯧꯗꯦ ꯇꯨꯝꯅꯤꯡꯒꯜꯂꯦꯀꯣ ꯍꯀꯥꯝ ꯆꯟꯒꯠꯂꯛꯀꯗꯧꯔꯦ ꯃꯌꯥꯝꯗꯤ ꯀꯃꯦꯟꯁꯨ ꯇꯧꯔꯛꯇꯦ ꯂꯥꯏꯚꯅꯤꯅ ꯃꯤ ꯃꯁꯤꯡ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯑꯩ ꯍꯣꯏ ꯃꯥ ꯑꯩ ꯁꯤꯡꯒꯜ ꯄꯨꯟꯁꯤ ꯍꯥꯏꯗꯣꯛꯑꯦ ꯉꯁꯤꯗꯩ ꯀꯥꯏ ꯂꯩꯁꯜꯂꯦ ꯍꯣꯂꯤꯟ ꯉꯁꯤ ꯐꯥꯎ ꯑꯩ ꯅꯨꯄꯥ ꯑꯃꯠꯇꯗ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕꯅꯦ ꯅꯪ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯦ ꯍꯥꯏꯔꯤ ꯃꯥꯅꯦ ꯁꯥꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯏꯁ ꯊꯥꯊꯥꯔꯣ ꯍꯦꯛꯇ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯣꯂꯤꯟ ꯅꯪ ꯉꯁꯤꯗꯤ ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯕꯅꯤ ꯕꯝꯄꯔ ꯍꯧꯁꯤ ꯀꯛꯇꯅ ꯐꯥꯎꯔꯤꯕꯅꯤ ꯅꯪꯗꯤ ꯈꯜꯂꯣ ꯃꯤꯅ ꯀꯛꯑꯒ ꯐꯥꯎꯗ꯭ꯔꯤꯕ ꯅꯪꯅ ꯀꯛꯇꯅ ꯐꯥꯎꯔꯤꯕ ꯁꯤꯗꯕꯨ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦ ꯀꯥꯏ ꯑꯗꯣ ꯑꯩ ꯍꯌꯦꯡ ꯆꯥꯎꯊꯣꯛꯅ ꯍꯥꯏꯗꯣꯔꯤꯕꯅꯤ ꯃꯌꯥꯝ ꯃꯥꯡꯗ ꯏꯁ ꯃꯣꯏ ꯑꯅꯤꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯈꯪꯅꯈꯤꯕꯅꯤ ꯀꯥꯏꯅ ꯑꯩꯁꯨ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯖꯗꯧꯔꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯁꯨ ꯊꯥꯗꯣꯛꯑꯒ ꯑꯩꯒ ꯐꯦꯁꯕꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯐꯖꯩ ꯍꯦꯛꯇ ꯀꯩꯅꯣ ꯐꯩꯖꯩ ꯍꯦꯛꯇ ꯆꯠꯄ ꯁꯥꯎ ꯌꯥꯗꯦ ꯂꯝꯕꯤ ꯆꯠ ꯊꯥꯕꯩꯅꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯦꯁꯕꯨꯛꯇ ꯑꯌꯥꯝꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯑꯩꯅ ꯐꯩꯖꯩ ꯍꯦꯛꯇ ꯆꯠꯄ ꯀꯃꯦꯟ ꯇꯧꯗꯕꯤꯗ ꯂꯨꯝ ꯂꯩꯔꯦꯕꯀꯣ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯐꯥꯏꯟ ꯂꯧꯔꯅꯤ ꯌꯦꯡꯉꯦ ꯂꯥꯏꯚ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯗꯕ ꯐꯥꯏꯟ ꯂꯩ ꯑꯃꯝꯇ ꯃꯃꯤꯡ ꯄꯜꯂꯒ ꯐꯃꯨ ꯂꯦꯞꯄꯨ ꯇꯧꯍꯜꯂꯅꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯗ꯭ꯔꯗꯤ 12:30ꯒ ꯉꯥꯏꯔꯣꯏ 12ꯗ ꯂꯣꯏꯁꯤꯟꯈ꯭ꯔꯅꯤ ꯅꯨꯡꯁꯥ ꯃꯥ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯍꯥꯏꯔꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯈꯪꯗ꯭ꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯒ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯦ ꯑꯩ ꯏꯁꯥꯃꯛ ꯈꯪꯉꯛꯇ꯭ꯔꯕꯅꯤ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ ꯂꯣꯏ ꯊꯣꯛꯂꯛꯑꯣ ꯃꯥꯟꯖ ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯑꯩꯒꯤ ꯃꯥꯟꯖꯗꯣ ꯑꯩꯗꯤ ꯈꯪꯉꯤ ꯃꯥ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤ ꯃꯥ ꯊꯣꯛꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯂꯨꯝꯃ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯐꯦꯁꯕꯨꯛꯇ ꯀꯌꯥ ꯆꯪꯗꯕꯩꯅꯤꯅꯣ ꯏꯕꯨꯡ ꯍꯥꯏ ꯃꯥꯅꯦ ꯑꯩ ꯐꯦꯁꯕꯨꯛꯇ
kaya yengde changsu changgande adunasune khangdabase Facebook ta khara wari si leirame adu taade aisu khara nong phadok chang yeng tari na kana kai kari tawnarigena bungsa konthau jamna bro Samsung A35 se pai pa dum ya gadra hai pai ba bude dum sina ba bude dum normal user singi damakta di yai lupa lising kun ni manung da bu phangni bani ma sa hujik te phone do khara kuire chahi ani hum muk phare launch to ki ba duga paisa hong ba khakta khata swing biru no duga maunda Exynos ki 1380 and processor hauri adugi processor si yam ka hena phaba processor oide mung man ja kram no khangli to hai maming di pala roi ai khangdi khangi ai horen changa kan di mane dum hairak pa ya ado ai maming pala hai bu de nungai tre khangdi khangi na hogum to ne sangba kanda comment lakba da ying mani da hai pro OnePlus se green line issue gi matang da yam famous oi masi kari gino hai mama ngai da ko OnePlus ki to OnePlus Note 2 gumba adai OnePlus 8 gumba 9 gumba thok matam da moi se software update to matam da green line issue khara thok hai tare ko ado hojikti adumaina phone thok tre moi kasu OnePlus kakta na te adu gi green line issue si da te da su dum thoe moi ne kitang matam da yam thok ki bagi yam maming chat kre ta adu di wari akashvani da natra ka kai da hai buksa nang phone gi hangbudi hangi lorak pada ai kibra kidrabra hayo adu hairam dana chatpadi yaroi nang ko phone gi di hangi kiba kidabra do mayek sengo natradi horen mangda la phubra amdi thoi tawrani pung baro makhai bok tha se ba mi se masing je zik mi tara taruk na ne ba hai se pung baro makhai bok live tha se na ado comment dawri ba mi masing ji de mi manga tara pha da bai tare kana kana no baro makhai bok tha se na hai se moi nam mi se masing je count taw da yaw roi ge doi tar de hozik baro da lo chala je ba mi masing ni yame moi sing do comment taw da ba da yaw da ba me taw da yaw da me am do thok ra tar de ko live se lo chan ba yare ene khalle ni khan ba matam si yore ena zoni zit la ka bro karam kan pusalak tu no hai zoni kari matang no pusalak ka do se kari no pusalak ka do se gyan ta de ai gyan ta de nang gyan ta ko ai gyan ta de nang gyan ta tamo thadoi maron ama iseng iseng de hai ri maron si di sengoi maron tena wa na maron pholak pa si di seng de na ko takpi ba tambi bam changi takpi ga daru tambi ga oza di makai am poli maron seng bai se adu masi nang khangjalo ai na ji hai se pautak ne heroin nairi heroin gadi pusalak pa ngamoy sakti leite ke pa leite joni moi gi lifestyle du yamna wangi masai ki makeup kitang khona bada moi si ke haini moi gi lifestyle du ai lifestyle du khene heroin di pusalak pa moi do heroin na taba dum matam lak matam da ko ai sana ba dum ama dum laksani heroin ni ngamoy heroin di pambo di am pami tabu kai do rekha kai do दिशा पता नहीं कायना को हिंदी दा हायगा मैं अहुम से हम पामी मणिपुरी की दे हाय रोय गया इबुंग काइनरी लगाओगा मु कोइनगरे माती हाय साबास लगाओ नो नो वी मीन compatible heroine
compatible oiba heroine je adum lakani matamna adum lakani ai pagi tawuni ko ado lakani matamna adum pujarakchani ishorna matam bam leijaram jani ado ngasai khoi haina dai dai mete ye pramanda maringna saba sangbai nama hanghai de kaina haibam leidaine adum tholakani hai tare live yengamaga tumgra jalo hairi ne ko tumba jom garam do male baro tasalak presida OnePlus की डिस्प्ले वारंटी की से कमाई तो बुझानो फोन दो डिस्प्ले खतगी नते फोन तो ले मतम सही अमगी कईगी मोइना वारंटी पीरी दो अदुई मनुंग दुदे द कईगुंबा प्रॉब्लम थोलकपगुंबा लेई तारगदि अदुम मोइना कंपनी ना अदुम फ्री द अदुम सेमकनी रिप्लेस तौबा अदुम बसु अदुम यावे अदुदि तामो प्रोटैगनिस्ट ओइना तौरसिरा हाये तौरसि आ खंगदे अदुम मयाम फनी है दुने अदुम यादोसि आइदि काय हाइनी ai hojikana dum bai wakhalon du da aina khanjalubado hakchana loksalubado leitabni ko mayamna bo hai phani bo hai dai di hoidani hai dise bro lagau thage tawri lupa cha man tha do se karam ba thauge hairo bro ge daw yeng se ai ge daw ordi nang sunya ya roi ko ai ge daw ordi nang tawron ai hairo ai ge daw yam ya da ba nupa ni daw khai ya gan da ba ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛꯁꯨ ꯀꯩꯗꯧꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗꯅꯦ ꯂꯒꯥꯎꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤ ꯐꯥꯎꯗꯅꯦ ꯂꯒꯥꯎꯒꯤ ꯃꯥꯒꯤ ꯐꯝꯕꯥꯛ ꯍꯥꯏꯇꯥꯔꯦꯅꯦ ꯂꯒꯥꯎꯒꯤ ꯆꯦꯗꯣ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯂꯨꯄꯥ 10ꯐꯥꯎ ꯊꯥꯔꯛꯇ꯭ꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯐꯥꯎ ꯑꯃꯨꯛ ꯐꯥꯎ ꯂꯒꯥꯎ ꯊꯥꯗ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯗꯥꯎ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯣꯏ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯈꯜꯂꯨ ꯑꯗꯨ ꯑꯗꯨꯝ ꯊꯥꯎ ꯁꯣꯏꯗꯅꯁꯨ ꯐꯥꯎꯕ ꯑꯣꯏꯌꯨ ꯑꯗꯨ ꯃꯉꯥꯏ ꯃꯨꯟꯗꯥ ꯍꯥꯏꯔꯛꯑꯦ ꯍꯣꯂꯤꯟꯅ ꯃꯨꯟꯗꯥ ꯃꯥꯒꯤ ꯃꯨꯟꯗꯥꯗ ꯑꯣꯏ ꯇꯧꯁꯟꯕꯤꯔꯣ ꯌꯦꯡꯉꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯍꯧꯖꯤꯛ ꯃꯨꯟꯗꯥꯗ ꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯥ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯖꯣꯅꯤꯁꯦ ꯑꯗꯣ ꯃꯥ ꯐꯥꯎꯏ ꯐꯥꯎꯗꯦ ꯑꯗꯣ ꯄꯥꯎꯗꯣ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏꯚꯀꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯃꯨꯛ ꯃꯥ ꯍꯧꯖꯤꯛ ꯃꯨꯟꯗꯥ ꯂꯒꯥꯎ ꯊꯥꯕꯐꯥꯎ ꯌꯥꯎꯈꯠꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯌꯦꯡꯅ ꯂꯥꯏꯚ ꯍꯥꯏꯁꯦ ꯁꯤꯅꯤ ꯅꯨꯡꯉꯥꯏꯔꯕꯀꯣ ꯏꯕꯨꯡ ꯑꯩꯅ ꯗꯤꯋꯥꯂꯤꯒꯤ ꯀꯩꯅꯣꯝꯇ ꯄꯤꯌꯨ ꯃꯤ ꯂꯣꯏ ꯄꯤꯅꯩ ꯍꯥꯏꯕꯅꯦꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯒꯤꯗꯤ ꯂꯣꯏ ꯄꯤꯅꯔꯛꯑꯦꯅ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯇꯦꯌꯦ ꯂꯒꯥꯎꯗꯅ 3K 5K 3K ꯊꯥꯗꯣꯛꯄ ꯑꯩꯔꯣ ꯂꯒꯥꯎꯔꯣ ꯅꯨꯡꯁꯤꯔꯤꯁꯦ ꯃꯥꯅ ꯆꯨꯝꯃꯦ ꯃꯥꯏꯗꯣ ꯂꯒꯥꯎ ꯅꯨꯡꯁꯤꯕꯅꯦ ꯃꯥꯏꯗꯣ ꯅꯪ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯦ ꯃꯥꯗꯨꯗ ꯂꯨꯄꯥ 5,000 3,000 ꯊꯥꯗꯣꯛꯄꯗꯣ ꯉꯝ ꯇꯥꯔꯗꯤ ꯅꯉꯣꯟꯗ ꯂꯨꯄꯥ 100ꯇ ꯄꯤꯕ 200ꯇ ꯄꯤꯕ ꯂꯩꯗꯅꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯃꯜ ꯌꯥꯝꯕ ꯌꯥꯝꯗꯕ ꯅꯨꯡꯁꯤꯅ ꯃꯥꯅ ꯈꯨꯗꯣꯜ ꯑꯃꯅ ꯃꯁꯤ ꯑꯩꯅ ꯉꯝꯖꯕ ꯂꯨꯄꯥ 50 100 ꯄꯤꯕꯩ ꯋꯥ ꯅꯠꯇꯦ ꯃꯃꯜꯗ ꯌꯦꯡꯗ꯭ꯔꯒꯁꯨ ꯃꯁꯤꯃꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯅ ꯄꯤꯅꯤꯡꯗꯅ ꯄꯤꯕꯅꯦꯅ ꯄꯤꯔꯛ ꯇꯥꯔꯒꯗꯤ ꯃꯥ ꯑꯗꯨ ꯅꯪ ꯅꯨꯡꯁꯤꯕꯅꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯃꯥ ꯂꯒꯥꯎꯗꯗꯤ 5,000 ꯊꯥꯗꯣꯛꯑꯒ ꯅꯉꯣꯟꯗꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯤꯅ ꯃꯥ ꯂꯒꯥꯎꯕ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯥꯒꯤꯗꯣ ꯂꯒꯥꯎꯒ ꯀꯣꯏꯅꯔꯦ ꯑꯗꯨ ꯆꯨꯝꯃꯦ ꯑꯗꯨꯗꯤ ꯆꯨꯝꯃꯦ ꯅꯪ ꯍꯥꯏꯗꯣ ꯂꯒꯥꯎꯒ ꯀꯣꯏꯅꯕ ꯑꯣꯏꯔꯝꯃꯦ ꯅꯠꯇ꯭ꯔ ꯊꯃꯣꯏ ꯃꯥꯟꯕ ꯊꯝꯕꯥꯜꯗꯣ ꯍꯥꯏ ꯏꯌꯥꯝꯕ ꯀꯔꯤ ꯍꯣꯜꯄꯤꯟꯅ ꯍꯥꯏꯔꯛꯏꯁꯤ ꯅꯠꯇ꯭ꯔꯥ ꯊꯝꯕꯥꯜꯗꯔ ꯀꯩꯅꯣ ꯊꯥꯎ ꯍꯥꯏꯔꯤ ꯑꯩꯁꯨ 13:30ꯗ ꯚꯣꯠ ꯄꯤꯕ ꯌꯥꯎꯕꯅꯤ ꯑꯗꯨ 12:30ꯗ ꯇꯥꯗꯣꯔꯦ ꯑꯩꯁꯨ ꯃꯨꯟꯗꯥ ꯄꯥꯝꯃꯦ ꯍꯥꯏꯔꯤ ꯏꯌꯥꯝꯕ ꯃꯨꯟꯗꯥ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯖꯟꯖꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯇꯩ ꯑꯇꯩ ꯆꯤꯊꯦꯛ ꯅꯨꯡꯊꯦꯛ ꯀꯥꯏ ꯂꯩꯕꯗꯣ ꯑꯗꯨ ꯂꯣꯏ ꯊꯥꯎ ꯌꯥꯏ ꯊꯝꯕꯥꯜꯗꯨꯗꯤ ꯊꯥꯔꯨꯅꯨ ꯀꯃꯦꯟꯗ ꯗꯤꯜ ꯂꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯆꯤꯂꯤ ꯀꯩ ꯍꯥꯏꯅꯣ ꯊꯣꯛꯑꯣ ꯀꯩ ꯀꯩꯅꯣ ꯈꯤꯇ ꯍꯪꯁꯦ ꯊꯥꯗꯣꯏꯁꯅꯥ ꯍꯥꯏꯔꯤ ꯁꯕꯥꯁ ꯕꯨꯡꯆꯥꯅ ꯅꯩꯁꯜꯂꯛꯑꯦ ꯀꯅꯥ ꯀꯅꯥꯅꯣ ꯀꯃꯦꯟꯇ ꯗꯤꯜ ꯂꯦꯜꯂꯤꯁꯦ ꯍꯥꯏꯅ ꯃꯥ ꯁꯥꯎꯒꯠꯂꯛꯑꯦꯀꯣ ꯑꯗꯨꯏꯗ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯥꯏꯕ ꯃꯥꯜꯂꯦ ꯍꯪꯖꯜꯂꯣ ꯑꯩ ꯌꯥꯏ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯍꯪꯖꯜꯂꯣ ꯑꯩ ꯃꯌꯥꯝꯅ ꯍꯥꯏꯕꯩ 12:30ꯐꯥꯎ ꯉꯥꯏꯔꯤꯅꯤꯀꯣ ꯑꯁꯤꯗ ꯀꯃꯦꯟꯒ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯑꯩ ꯇꯣꯛꯑꯦ ꯂꯣꯏꯁꯤꯜꯂꯦꯒ ꯍꯥꯏꯔꯝꯗꯕꯤ ꯕꯠ ꯍꯦꯛꯇ ꯃꯨꯠꯊꯠꯂ ꯇꯨꯝꯒꯗꯧꯅꯤ ꯃꯨꯛꯆꯥ ꯅꯪꯅ ꯀꯩ ꯍꯪꯗꯣꯏꯕ ꯍꯪꯖꯜꯂꯣ ꯊꯥꯗꯦꯗ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯎꯏꯔꯤꯀꯣ ꯍꯥꯏꯔꯤꯌꯦ ꯎꯏ ꯎꯏꯅ ꯌꯦꯡꯉꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯁ ꯅꯪ ꯄꯥꯞ ꯑꯃ ꯄꯨꯔꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯂꯥꯏꯐꯁꯦ
mi tumba bau tumba yadrabni tawris ai nusibra hain he ima si direct ni ne akhoi ngak tumin lege mayam sut silent pin drop silent ta leise mayam ta tumin na kari khumge da yeng taminasi ehung sam tumda tummo morok mai thage yairi arnab mainama loan se sinaganu phatte civilized oi to mi mali nang na hai do ai ngon da oiram bi ai na tra mi atop oiram be kana da oiram be yo adum ba pot to taw kono holina o hari ne bungsa na hangin se ngata tamin na se tu bungsa kai hangin se kai khoma ken no ai ne pau ne mayam ngai ne pau aduga ani nang ai yaw na ngai se buksa dunia sida ngasi bo kanamta na hangba ngamdaba wahang sinang na hanglaba oh no sabas nang hangamni pakhumam di pide aroi ko pakhumam pisalo aigi phone se ngasi gi live yengni da manga tarulak sure hekta mutle heng chali ra khang de ari software gi hoi problem laiba male madudi mukcha nang di ai pamrai ne ima si pakhum je ya deba pakhum je ya de ko pakhum ya de ngairi ngai wa kalli khoi ngai wa kalaga pakhum am di aseng wa pakhum am di mem pulap khangmin Yung sa miru ta thokpiyo ai mani yam bising bat nang dra kana chuk ta lup thokpiyo adum bharadam ne tamo phagi su phagi ni Infinix GT30 plus ki video hai Infinix GT30 ki plus ki ai madu ki video semba holin tanja sabda sem honar ke bungcha dang kari no ima thadoi na ama hangi ma na ma phone ai tau le nang 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 mi oi roi ko mi oi roi ai yam ngangning de ai mayamba mo ina ko ai na halamagadi mayamba mo ina ai ngode halamagna ina khangdre ada aina pining bed advice nang A35 ka do lai drasu ai ba atang je oro dina A35 ki mana da tairo hairi ai koi kanata da yechar oi hema ngamang ngamaba ngamna ngamna bang ro ai dis friday nate ko ai kino dai ni hairi holli nangna kumba kana kai haino karanara aigi level sisu khitang thona leiba amatasu thengnade bro ai thadoi pamde mi bukcha thamoi ma pukjel sengi ko ma pukjel sengi ma sieng na ma sieng to haijai da ta ma hai dei se am phai bukcha ma na khai senge tei kana kana dei ri wa je ta loi thok ka da ni sa sat ta
Buja nang aisu nang kalakte mi hai. Chume mane. Pakhum do chume sanai. Sanai pakhum do sana na pigadamne. Baru khai ta dai di wasale. Ngai bada. Mayam di kamdau riwa khangte. Sana thoi lai sabna bro phone da green line lai basi kamai sem sem ba ya roi madu software issue gum boy ta di software update to boda fakini aduga khoi hardware gi problem hoy ta di display sin mana ta de du pai lai roi den yes wa do lai thok da bani hai ri kari matang da no yojina hai je nang na ai hek hek kauge tawjaraga hai ai bu pam de kaina ai se uradi nayum da ga hanlo ya roi hai mani ne kari eta sumain heta hayabra seran turan kanano hai do homuli putonje mayam jangdana Lising tramanga fauda afuba phone am haibiro oh hai lupa lising tramanga faugida phone ani hum di leigre hौजी ओइनादी अइना खनबदा केनो येंगो अजा खरे अइना सलगा थंबा खरा लेबने फोन अफबा खरा IQ G10 गुम्बा को IQ G10 अदर Realme P3 अदुगा Moto G86 ला अदवाइने अदुम्बा येंगो थादोइसे आइगी इसे नुपा अमा नुपी पियो हाय बेंगलोर दा लेबने अदुदा ओइना पीसेरा खालेने आइसु यानद्रेदना हाहा अमाने इबा याम्बा शेनि बाई हाइसिति को कई हाइने अफबा सेमबिगदबनि थिबिगदबनि अदुम्बदुदा यारगदि वारी जो सानहलगा करी करी लेगे तो पाउदो फाउदो ना हनबियो masai wa ama ngangkhibdo mayamna tuminna leikibdo hai mani ne mayamna ngakte tumilla si pakhungai je ne toroga mo pakhum ji pidana sena toran de dok na loisan theba sonin holin kai phone painingi ai leige sana gi lik sadoke ai ri kai hai gyan ta de sana gi lik tuna toroga leibi ge ai ri bra kari hai no sai lagaw thagi bisu halakidre lagaw dong leigre joni do adagi masai ge hangiba pakhum bisu lakidre date 20 da khoi da lakke hai adu tanarage hai yaba mane matam leida nganna ta tana hobiyo ado natradi ko hojik live ta su mayam question yam hangnari last ne sit hangdre en toroktana yamna sinde siluraga last ko da sata ani ai di game su kra sanabani infinix gt 30 plus to pami hai infinix ki phone do phai buko gt 30 ga thoki bado mado moido aina moisu phone phatti haba nate phone si phai game sanabu gumba su nungai ni processor ga su to moise fajaba sum pi ada moise cooling chamber ga sum ha pi ko adum loina mukti faraga asi gi leiru ba khoi gi daw ga tare hai tare anouba nongna launch rok company obini na hawai company khara ma su
phone khara launch tawramakan da khara lekanda adum company de swai mangkiba after sale service hai tare ne phone du yaraktra kanda sempham leitaba adai moigi service center leitaba parts kum basin ge to phangdaba yadaba dum du problem thokadra ne khanbagi ai suggest tawning da ne hai tare myam da tum ning khale da ko ibung isa khangdana aibu thajabirage hairibra hari mayam mamang da direct ni da ta hai se khangdaba ga yaro si matang de bro phone gi matang de atheng bada farakwa thabal ni na ai ge puchi se bro hari loina manare mukja se aina yabi dabagi ikai na male MD Anwar lae afaba masen laminaba sinbanida hai mane afaba masen laminaba siladi hen thoina faba oidoni ko motor la se fabra hai sapam macroni marconi ai macroni eta hai ge ta mayam na se soidra macroni karongani mase thai ta yeng ma nga ta nga sai ge r ga c ga ona ye marconi hai do macroni hai jen gane mayam na so lai kai de ko si macroni kai soi kaung na ngoni motor la si fai ko phone ji ma gi lupa lising kun thra phau gi manung si da di ma pa yam tang ha ga di doi he la ga di ma so ya fa bo oi di ma se Real kai no nang na mayam hainari se amta yaudri se hai ma gyan taba sari bani ko ai dong hak sari ni ngale ma yaw ka duri poni ibung sham lai thok ke ari ne yamba loire wari se loire wari atai mayam se loina free tare kap ta hawra bani kap ta bai do hi lai ni sida yambagi ise nupa do kaura ga ta wari do sanaro si lai na sumain tawre aigi site gi di sumain tawna masa bo yawna confirm tare nang kari khalli na nupa do dare ta hangba ya de har kana phubra khotpura namdana ta yalla lore khoi me asangdana ngung wa ngang sin na ka kwa lo li do kai gino hai ne oi na sai kwang kwa do lo san ga ka tor palak khidre motology 96 ka do bano hai sai do musi 96 to pha bane sai su kana nom na hangam bane ma jo hayeng lai rani na hai ge bane wasale live se mai noi tawra tam tan kale tum ning kale ai spelling se dumai ne hek tak kaurak kamai tawuno khangdre ai sai gi marconi haiba mingse marconi haiba mingse di ama phawba mi di oiraga ma je khoi gi science ki innovation gumba tawba dumba science ki dumba mi ni na ko mayamna commonly popular oiba mi di oidu hai tare like ta shuga tamba adai di leidana ko khara mi khara na dum khoi gi radio website tare ne kono ji sinari ba electromagnetic wave ka na radio wave ka se invent torom ba dugumba golgimo marconi hari ba pa du gi ming ne ba marconi ai se adugi marconi du di mayamna khangna ba si kya yaudaba hai tare aduga macaroni sidi ngasai angang dagi ahan dagi macaroni chala ba kana laitre macaroni khang do kana laitre aduna machin ba ji de pange to da macaroni je sat ta aduna as lai bai ta aduna macaroni ta sapam macaroni ta nang ni mingche marconi da macaroni on gare lai tangla da oina hala ge chen sidi hai mani yamba tangla da oina phajana hapaga kongkwa ga do tawdana batbon thab da moi thab tare live ta lao facebook da call tawra kano ai paira oye hairi ajai kana no ahing atheng basida kari kana no live thari ngai sida karan tari se masi masak maming ko nana
ꯑꯩꯈꯣꯏꯒꯤ ꯋꯥꯟꯇꯦꯗ ꯂꯤꯁꯇ ꯊꯦꯠꯇꯣꯛꯇꯕ ꯌꯥꯔꯣꯏꯗꯣꯔꯤ ꯁ꯭ꯋꯥꯏꯗ ꯊꯦꯠꯂꯛꯑꯒꯦ ꯃꯃꯤꯡꯒ ꯀꯣꯟꯅ ꯑꯩꯗꯤ ꯈꯪꯉꯦꯗꯣ ꯑꯃꯨꯛ ꯑꯩꯁꯨ ꯃꯣꯇꯣꯔꯂꯥꯁꯤ ꯄꯥꯝꯃꯤꯅꯦ ꯅꯨꯡꯉꯥꯏꯕꯩ ꯍꯥꯏꯔꯗꯤ ꯍꯥꯏ ꯃꯥꯅꯦ ꯃꯣꯇꯣꯔꯂꯥꯒꯤꯗꯣ ꯅꯨꯡꯉꯥꯏꯅꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯅꯤ ꯍꯀꯥꯞ ꯆꯤꯟꯈꯠꯂꯛꯑꯦꯀꯣ ꯂꯥꯏꯚꯁꯤ ꯄꯨꯡ 12:30 ꯍꯥꯏꯕꯅꯤ ꯑꯩ 12:30 ꯉꯥꯏꯔꯤꯕꯅꯤ 12:30ꯗ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯃꯤꯅꯤꯠ 9ꯃꯨꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯗꯕꯁꯤꯡ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯐꯥꯒꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯃꯄꯨꯡ ꯐꯥꯍꯜꯂꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯔꯝꯗꯕꯩ ꯐꯤꯕꯝꯂ ꯇꯧꯔꯤꯁꯦ ꯍꯥꯏꯔꯤ ꯃꯥꯅꯦꯅꯦ ꯏꯌꯥꯝꯕ ꯉꯁꯥꯏꯒꯤ ꯇꯥꯏꯃꯤꯡꯁꯦ ꯌꯥꯔꯛꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯛꯑꯃꯤ ꯍꯥꯏ ꯑꯩꯁꯨ ꯍꯥꯏꯖꯕ ꯑꯩꯁꯨ ꯄꯥꯏꯖꯔꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯏꯀꯥꯏꯖꯩ ꯇꯧꯔꯛꯏ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤꯁꯦ ꯁꯠ ꯄꯤꯈꯣ ꯅꯤꯄꯥ ꯊꯣꯛꯅ ꯑꯃꯨꯛꯇ ꯃꯤꯆꯪ ꯆꯪꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯔꯤ ꯏꯕꯣꯝꯆꯥ ꯃꯤꯇꯩꯅ ꯀꯔꯤꯅꯣ ꯗꯥꯟꯇ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯄꯨꯡ 12:30 ꯇꯥꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇ ꯆꯪꯉꯤꯁꯦ ꯑꯩꯗꯤ ꯇꯨꯝꯗ꯭ꯔꯤ ꯋꯥꯠꯂꯤ ꯄꯨꯡ 1-2ꯗꯒ ꯇꯨꯝꯗꯣꯏꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯩꯅꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯇꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯔꯁꯦ ꯍꯥꯏꯔꯤꯅꯦ ꯍꯧꯔꯁꯦ ꯀꯩ ꯃꯇꯥꯡꯗꯅꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯣꯏꯅꯦ ꯄꯨꯡ 12 ꯂꯥꯟꯈ꯭ꯔꯗꯤ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡ ꯑꯣꯏꯈꯠꯂꯝꯃꯦ ꯊꯦꯡꯕ ꯅꯠꯇꯦ ꯉꯟꯈꯠꯂꯛꯏꯕꯅꯤꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯄ꯭ꯔꯤꯌꯣꯖꯤꯠ ꯋꯥꯔꯤ ꯁꯥꯕꯁꯤ ꯃꯤ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯥꯏꯔꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯤ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯤꯗꯤ ꯄꯨꯡ 12:30 ꯐꯥꯎ ꯊꯥꯁꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯃꯔꯛꯇ ꯇꯠꯂꯨꯕꯗꯨꯒꯤ 12:30 ꯇꯥꯕ ꯉꯥꯏꯕꯅꯤ ꯍꯧꯖꯤꯛ 12:30 ꯇꯥꯁꯜꯂꯛꯑꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯒꯗꯕ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯇꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯂꯣꯏꯈꯤ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯅꯤ ꯍꯌꯦꯡ ꯂꯥꯏꯚꯇꯒꯤꯗꯤ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯑꯃꯨꯛ ꯉꯥꯏꯔꯒ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯑꯃꯨꯛ ꯊꯦꯡꯅꯗꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯉꯁꯤꯒ ꯍꯌꯦꯡꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛ ꯊꯥꯕꯅꯤꯅ ꯂꯥꯏꯚꯁꯦ ꯁꯔꯨꯛ ꯌꯥꯁꯟꯕꯤꯌꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩꯈꯣই ꯂꯥꯏꯚꯁꯤꯗꯩꯁꯤꯗ ꯋꯥꯔꯤ ꯁꯥꯔꯤꯕꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯁꯟꯕꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯒ ꯐꯦꯁꯕꯨꯛꯇꯩꯗꯨꯒ ꯑꯃꯨꯛ ꯂꯩꯔꯝꯗꯗꯅ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯃꯥꯅꯦ ꯏꯌꯥꯝꯕꯅꯗꯤ ꯁꯣꯝꯗ ꯏꯆꯦ ꯅꯨꯄꯥꯗꯨꯒꯤꯅꯦꯅ ꯈꯟꯗꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯋꯥꯈꯜꯁꯦ ꯈꯜꯂꯤꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯦ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯉꯁꯥꯏꯒꯤ ꯐꯦꯁꯕꯨꯛꯀꯤꯗꯨꯒ ꯑꯃꯨꯛ ꯏꯁꯥ ꯐꯔꯪ ꯍꯥꯏꯅ ꯑꯃꯨꯛ ꯄꯥꯏꯈ꯭ꯔꯗꯤ ꯏꯌꯥꯝꯕꯁꯦ ꯑꯃꯨꯛ ꯀꯣ ꯑꯍꯟ ꯊꯪꯗ ꯑꯃꯨꯛ ꯆꯣꯞꯇꯣꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯇꯧꯒꯨꯝꯁꯤ ꯕ꯭ꯔꯣ ꯉꯁꯤꯗꯤ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯒꯦ ꯋꯥꯔꯤꯁꯤꯕꯨ ꯍꯥꯏ ꯑꯁ ꯉꯁꯤꯗꯤ ꯈꯪꯗꯦ ꯀꯥꯏꯗꯅꯣ ꯋꯥꯔꯤ ꯌꯥꯝ ꯇꯧꯔꯦ ꯂꯣꯏꯗꯣꯔꯦ ꯂꯥꯏꯚꯁꯦ ꯂꯣꯏꯕ ꯃꯇꯝ ꯌꯧꯔꯦ ꯂꯥꯏꯚ ꯏꯁꯩ ꯌꯦꯡꯉꯤ ꯑꯩꯈꯣꯏꯗꯤ ꯇꯨꯝꯗꯧ ꯋꯥꯠꯂꯤ ꯍꯥꯏꯔꯤꯌꯦ
ꯏꯕꯨꯡꯁꯦ ꯌꯥꯝ ꯍꯥꯏꯔꯤꯅꯦ ꯅꯣꯏꯕꯨ ꯂꯥꯛꯑꯣ ꯃꯤ ꯃꯥꯔꯀꯣꯅꯤꯅ ꯍꯥꯏꯁꯦ ꯃꯥ ꯃꯦꯀ꯭ꯔꯣꯅꯤ ꯑꯣꯏꯗ꯭ꯔꯦ ꯑꯩ ꯃꯥꯔꯀꯣꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯔꯀꯣꯅꯤ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯗ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩ ꯇꯨꯝꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯐꯣꯟ ꯂꯩꯕꯤꯒꯦ ꯍꯥꯏꯔꯝꯕ ꯊꯣꯏꯕꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯋꯥꯀꯠꯆꯕ ꯑꯃ ꯍꯣꯏꯅꯦ ꯐꯣꯟ ꯂꯩꯕꯤꯒꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯦꯁꯕꯨꯛꯇ ꯀꯣꯜ ꯇꯧꯔꯛꯑꯦꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯍꯣꯂꯦꯟ ꯅꯪ ꯍꯣꯞꯇ ꯕꯤꯗꯥꯏ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯂꯩꯕꯤꯗꯣꯏꯅꯤ ꯁꯣꯏꯗꯅ ꯀꯔꯝꯕ ꯐꯣꯟꯅꯣꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯪꯉꯣ ꯑꯉꯥꯡꯒꯤ ꯀꯩꯅꯣꯒꯤ ꯃꯦꯟꯃꯥꯔꯒꯤ ꯆꯥꯏꯅꯥꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯏꯁꯩꯒ ꯁꯛꯄꯗꯣ ꯅꯝꯕꯗ ꯏꯁꯩꯒ ꯁꯛꯄꯗꯣ ꯑꯣꯏ ꯂꯩꯔꯝꯗꯅ ꯑꯃꯨꯛ ꯗꯁꯥ ꯇꯥꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯑꯗꯨꯝ ꯀꯔꯥꯏ ꯀꯔꯥꯏꯗꯒꯤꯅꯣ ꯈꯔ ꯑꯗꯨꯝ ꯃꯈꯣꯏ ꯃꯌꯥꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯁꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯣꯜ ꯊꯝꯈꯤꯕꯗ ꯄꯨꯡ 10 12 ꯃꯈꯥꯏ 12 ꯃꯈꯥꯏ ꯕꯥꯔꯣꯐꯧ ꯊꯥꯁꯤꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯩꯗꯨꯗ ꯃꯤ 94ꯅ ꯄꯨꯡ 12 ꯃꯈꯥꯏꯐꯧ ꯊꯥꯁꯦꯅ ꯍꯥꯏꯕꯁꯤ ꯃꯅꯨꯡꯗꯀꯣ 52% ꯃꯤ 12 12 ꯆꯥꯡꯁꯤꯅ 12 ꯃꯈꯥꯏꯐꯧ ꯊꯥꯁꯦꯅ ꯍꯥꯏꯕꯗꯨꯅ 12 ꯃꯈꯥꯏꯐꯧ ꯑꯩꯈꯣꯏꯁꯨ ꯂꯥꯏꯚ ꯊꯥꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ 12 ꯃꯈꯥꯏ ꯇꯥꯗꯣꯔꯦ ꯑꯗꯣ ꯄꯨꯡ ꯁꯤꯐꯥꯎꯗ 12 ꯃꯈꯥꯏ ꯇꯥꯗꯣꯔ ꯁꯤꯐꯥꯎꯕꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯡꯗꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯄꯨꯡ 12 ꯃꯈꯥꯏꯗ ꯑꯩꯁꯨ ꯍꯌꯦꯡ ꯊꯕꯛ ꯂꯩꯌꯦꯅ ꯌꯥꯝꯅꯁꯨ ꯍꯥꯏꯔꯤ ꯕ꯭ꯔꯣ ꯁꯤꯁꯇꯔ ꯈꯔ ꯍꯦꯟꯖꯟꯅꯔꯝꯃꯒꯦ ꯕꯥꯏ ꯍꯥꯏꯔꯤ ꯍꯟꯖꯔꯝꯃꯒꯦ ꯍꯥꯏꯔꯤꯀꯣ ꯏꯕꯨꯡ ꯍꯥꯏꯅꯁꯨ ꯀꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯕ ꯌꯥꯕꯒꯤ ꯄꯨꯡꯐꯝꯗꯨ ꯌꯧꯔꯛꯑꯦ ꯍꯌꯦꯡ ꯑꯃꯨꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯈꯤꯅꯤꯀꯣ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯤ ꯑꯅꯤꯔꯛ ꯈꯛꯇꯅꯤ ꯊꯥꯡꯖꯒ ꯅꯣꯡꯃꯥꯏꯖꯤꯡ ꯈꯛꯇꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯁꯦ ꯑꯗꯨꯗꯩꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯁꯤꯅ ꯑꯃꯨꯛ ꯑꯔꯣꯏꯕꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯁꯨ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯃꯤꯟꯅꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯈꯪ ꯈꯪꯗ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯕꯁꯦ ꯃꯁꯤꯅꯁꯨ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯑꯃꯨꯛ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯗꯒꯤ ꯑꯩ ꯃꯗꯨꯒꯤ ꯌꯥꯊꯪꯗꯨꯃ ꯂꯧꯖꯔꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯍꯣꯠꯅꯖꯔꯛꯀꯦ ꯊꯥꯒꯠꯆꯔꯛꯀꯦ ꯍꯟꯗꯛꯀꯤ ꯆꯠꯈꯤꯕ ꯍꯞꯇꯥꯗꯨꯃꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗꯨꯗ ꯃꯌꯥꯝꯅ ꯌꯦꯡꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯆꯦꯅꯦꯜꯗ ꯆꯪꯁꯤꯟꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯃꯣ ꯃꯇꯝꯒꯤ ꯍꯦꯟꯈꯤꯕ ꯍꯦꯟꯗꯕ ꯂꯩꯇꯅ ꯍꯧꯖꯤꯛꯁꯨ ꯗꯤꯋꯥꯂꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯆꯠꯂꯤꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯗ ꯁꯦꯜꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯥꯅꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯑꯣꯏꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯖꯤꯄꯥꯟ ꯒꯨꯄꯥꯟꯅ ꯇꯧ ꯏꯁꯩ ꯌꯥꯎꯕ ꯐꯣꯟꯗꯨꯔ ꯍꯥꯏꯔꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡꯁꯦ ꯀꯩꯅꯣꯅꯤ ꯑꯗꯨꯝ 9 10 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯔꯛꯑꯅꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯌꯥꯝꯕꯁꯨ ꯌꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯂꯤꯟꯅ ꯏꯁ ꯒꯨꯗ ꯅꯥꯏꯠ ꯏꯕꯨꯡ ꯑꯃꯗꯤ ꯃꯌꯥꯝ ꯍꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯡ 12 ꯃꯈꯥꯏ ꯍꯥꯏꯗꯣ ꯇꯥꯔꯦꯀꯣ ꯄꯨꯡ 12:17 ꯆꯠꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯏꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗꯣ ꯍꯌꯦꯡ ꯇꯧꯃꯤꯟꯅꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯊꯥꯔꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯄꯨꯡ 2ꯒꯤ ꯃꯌꯥ ꯊꯥꯖꯤꯜꯂꯛꯑꯦ ꯉꯁꯥꯏ ꯄꯨꯡꯈꯥꯏ ꯑꯃ ꯊꯥꯔꯝꯃꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯡ 1 ꯃꯈꯥꯏ ꯊꯥꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯁꯤ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯃꯥꯔꯀꯣꯅꯤꯅꯁꯨ ꯕꯥꯏ ꯍꯥꯏꯌꯦꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯍꯣꯂꯦꯅꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ